Kenapa lakukan like itu biasanya? Urbasi tinggal. तेरे सिवा wait, sini pula kayak gitu. बादल बरसा बिजली में Anda belum tahu mual sih ya? Nggak tahu tuh belum. Ini dengar ya? Bukan ini dengar. Ini macam berapa? Naik apa bro? Lima? Ano lagi? Malam from Potak, brother Kurumjari, dengan kena lakukan justru, dengan di malam rana labi masjid dengan kimi mutrana, nuna jangan dengan emoji na logo kare ne, to isi bu lakukan emoji na to usung kare, dan justru tinggi lagi lagi live lakukan ini kita like macam mana ambil mau malam brother. Malam betul kumai tu lagi nungai ribu cak kasar ribu good night lakon good night kira itu lagi YouTube ki kira logo pira me itu lagi good night hai macam Kenapa lagi sih? Oh yes. Good night, nah dan juga kena. Mi hum dile ko kena hum mesen to te aje mi te se jam nu si deba mi le ba ke no hang de da. Am kariya komenga to te juga gi lumno jeng ba mi le ri ne manak siga anda mana video tu thangat tere video tu kare talle video thangat paga bit kai re aja re YouTube ke asal le mo to asal lo kai re aja re talle
ꯑꯩꯒꯤ ꯀꯔꯤ ꯁꯦꯗ꯭ꯌꯨꯜꯗꯤ 9:30ꯗ ꯂꯩꯔꯝꯕꯅꯤꯀꯣ ꯃꯌꯥꯝ 9:30ꯗ ꯈꯪꯗꯦ ꯑꯩꯅ ꯈꯔ ꯉꯟꯅ ꯊꯥꯔꯦ ꯉꯁꯤꯗꯤ 9:30ꯗ ꯑꯩꯒꯤ ꯁꯦꯗ꯭ꯌꯨꯜ ꯂꯩꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯥꯕꯅꯦ ꯉꯁꯤ ꯑꯗꯨ ꯑꯩ ꯈꯔ ꯉꯟꯅ ꯊꯥꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯛꯄ ꯀꯅꯥꯅꯣ ꯃꯤ ꯑꯩ ꯂꯩꯁꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣꯀꯣ ꯅꯨꯡꯉꯥꯏꯔꯁꯨ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯁꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯀꯔꯤꯝ ꯋꯥꯔꯧꯗꯦꯀꯣ ꯃꯌꯥꯝꯗ ꯑꯩ ꯃꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯩ ꯋꯥꯔꯧꯕ ꯂꯩꯇꯦ ꯀꯅꯥꯝꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯂꯥꯛꯄꯤꯌꯨ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯗꯤ ꯀꯅꯥ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯃꯊꯛꯇ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯑꯟꯖꯂꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯕꯣ ꯑꯥꯔꯖꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯏꯆꯦꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯑꯟꯖꯂꯤꯅ ꯈꯜꯂꯝꯒꯅꯤ ꯑꯥꯔꯖꯕ꯭ꯔꯣꯁꯦ ꯀꯔꯤ ꯍꯥꯏ ꯑꯦꯜ ꯕꯤ ꯇꯧ ꯂꯩꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯩꯗꯤ ꯈꯪꯗꯦ ꯏꯆꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯨꯔꯥ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯩ ꯕꯤꯠꯀ ꯂꯩꯇꯔꯦ ꯀꯔꯤꯝ ꯂꯩꯇꯔꯦ ꯇꯜꯂꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯔꯦ ꯍꯥꯟꯅꯒꯤ ꯀꯔꯤ ꯍꯥꯏ ꯏꯟꯇꯔꯦꯁꯇꯣ ꯂꯩꯔꯛꯇꯔꯦ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤ ꯏꯟꯇꯔꯦꯁꯀ ꯀꯔꯤꯝ ꯂꯩꯔꯛꯇꯔꯦ ꯆꯥꯔꯁꯨ ꯀꯔꯤ ꯍꯥꯏ ꯉꯥꯡꯒꯅꯤ ꯆꯥꯗꯁꯨ ꯉꯥꯡꯉꯤ ꯇꯜꯂꯦ ꯃꯨꯛꯕꯥꯡꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏ ꯇꯜꯂꯦ ꯑꯗꯨꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯇꯟꯕ ꯌꯥꯗꯦ ꯏꯆꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯇꯟꯕꯩ ꯅꯠꯇꯦꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯅ ꯉꯥꯡꯉꯛꯄ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯅꯤꯡꯗꯕ ꯇꯜꯂꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯒꯤ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯈꯔ ꯇꯧꯔꯗꯤ ꯃꯤꯅ ꯈꯔ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯏꯆꯦ ꯑꯗꯨꯒꯤꯗꯃꯛꯇ ꯇꯜꯂꯦ ꯍꯥꯏꯕ ꯅꯤꯡꯊꯧ ꯂꯥꯛꯑꯦ ꯅꯤꯡꯊꯧꯅ ꯀꯞꯄꯒ ꯂꯥꯛꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯁꯤꯒꯦꯔꯣ ꯍꯥꯏ ꯁꯤꯒꯦꯔꯣ ꯍꯥꯏ ꯍꯥꯠꯂꯨꯔ ꯅꯪ ꯏꯔꯣꯏ ꯅꯪ ꯑꯩꯅ ꯑꯩꯉꯣꯟꯗꯒ ꯁꯤꯒꯦꯔꯣꯒ ꯍꯥꯏꯌꯦ ꯏꯆꯦ ꯑꯟꯖꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯟꯖꯂꯤꯗ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯤꯡꯊꯧ ꯅꯪ ꯀꯥꯏ ꯏꯔꯣꯏ ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛ ꯊꯕꯛ ꯌꯧꯔꯕꯣ ꯑꯋꯥꯠꯂꯕꯅꯨ ꯏꯆꯦ ꯑꯟꯖꯂꯤ ꯀꯩ ꯏꯟꯖꯥꯡꯅꯣ ꯏꯆꯦ ꯑꯟꯖꯂꯤ ꯍꯤꯟꯖꯥꯡꯗꯤ ꯍꯪꯗꯦꯅꯦ ꯑꯩꯁꯨ ꯍꯤꯟꯖꯥꯡ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯈꯪꯗꯦꯗ ꯏꯆꯦ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯨꯗꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯈꯨꯃꯟ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯗꯥꯁꯦ ꯉꯁꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤ ꯀꯔꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤ ꯗꯥꯁꯦ ꯉꯁꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯨꯡꯉꯥꯏꯈꯤꯗꯨꯕꯨ ꯆꯝꯊꯣꯡꯅꯤ ꯆꯝꯊꯣꯡ ꯆꯝꯊꯣꯡꯁꯨ ꯀꯔꯤ ꯏꯆꯦꯅ ꯍꯥꯎꯕꯅꯤꯀꯣ ꯉꯥꯒ ꯊꯥꯛꯑꯒ ꯆꯥꯕꯗꯣ ꯍꯥꯎꯏ ꯆꯝꯊꯣꯡꯗꯣ ꯑꯗꯨꯒ ꯃꯆꯤꯗ ꯀꯗꯥꯏ ꯀꯥꯡꯉꯧ ꯈꯔ ꯌꯥꯎꯔꯗꯤ ꯌꯥꯔꯦ ꯑꯩꯗꯤ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤ ꯀꯣꯜ ꯇꯧꯔꯛꯄ ꯁꯪꯗꯦꯅꯦ ꯆꯦ ꯑꯟꯖꯂꯤꯗ ꯑꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯣꯜ ꯇꯧꯔꯛꯄ ꯁꯪꯗꯦꯅꯦ ꯆꯦ ꯑꯟꯖꯂꯤꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯅꯤꯡꯊꯧꯅ ꯆꯦ ꯅꯟꯗꯤꯒ ꯗꯥ ꯕꯤꯅꯣꯠꯀ ꯑꯩꯈꯣꯏ ꯑꯍꯨꯝꯇ ꯑꯠꯆꯥ ꯊꯦꯡꯀ꯭ꯌꯨ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯑꯥꯔꯖꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨ ꯍꯥꯏ ꯏꯆꯦ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒ ꯏꯀꯥꯏꯊꯕꯤꯒ ꯄꯨꯔꯛꯑꯒ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯈꯟꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯚꯤꯗꯤꯑꯣ ꯁꯦꯝꯒꯅꯦꯅ ꯈꯜꯂꯛꯄ ꯑꯗꯨ ꯉꯥꯛꯇꯪ ꯂꯩꯔ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯈꯜꯂꯦ ꯑꯁ ꯇꯜꯂꯦꯗ ꯁꯦꯝꯃꯔꯣꯏꯗ ꯚꯤꯗꯤꯑꯣ ꯀꯥꯏꯅ ꯁꯦꯝꯗꯔꯦ ꯑꯩꯁꯦ ꯏꯀꯥꯏꯊꯕꯤꯁꯨ ꯆꯠꯂꯒ ꯑꯥꯗꯩ ꯆꯠꯂ ꯄꯨ ꯂꯥꯛꯏꯅꯤꯗ ꯏꯀꯥꯏꯊꯕꯤꯒ ꯁꯤꯡꯖꯨꯒ ꯇꯧꯅ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯒꯅꯦꯅ ꯑꯗꯨꯒ ꯑꯩ ꯁꯦꯝꯗꯔꯦ ꯑꯗꯨꯒ ꯑꯩ ꯇꯜꯂꯦ ꯍꯥꯏꯅ ꯁꯦꯝꯃꯔꯣꯏ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯁꯦꯝꯗꯔꯦ ꯏꯆꯦ ꯑꯟꯖꯂꯤꯅ ꯈꯨꯃꯟ ꯀꯣꯜ ꯅꯣ ꯍꯥꯏꯔꯦ ꯀꯣꯜ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯤ ꯏꯆꯦ ꯑꯟꯖꯂꯤꯅ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯑꯣꯀꯦ ꯁꯤꯁꯇꯔ ꯑꯟꯖꯂꯤ ꯍꯥꯏ ꯃꯤ
ꯑꯅꯤꯇ ꯂꯩꯀꯣ ꯏꯆꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯌꯥꯝ ꯃꯤ ꯑꯅꯤꯇ ꯂꯩ ꯌꯦꯡꯉꯨ ꯏꯆꯦ ꯗꯁꯥꯅꯤꯍꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯏꯆꯦ ꯑꯟꯖꯂꯤ ꯖꯒꯣꯏ ꯁꯥꯔꯛꯑꯣꯌꯦ ꯑꯗꯨ ꯑꯗꯨꯒ ꯏꯀꯥꯏꯊꯕꯤ ꯍꯧꯅꯤ ꯍꯥꯏ ꯏꯀꯥꯏꯊꯕꯤ ꯄꯨꯔꯛꯑꯒ ꯅꯍꯥꯟ ꯏꯆꯦ ꯀꯔꯤ ꯍꯥꯏ ꯆꯥꯅꯤ ꯍꯥꯏꯅ ꯀꯔꯤ ꯃꯨꯛꯕꯥꯡ ꯇꯧꯒꯅꯤ ꯍꯥꯏꯅ ꯏꯀꯥꯏꯊꯕꯤ ꯄꯨꯂꯥꯛꯏꯕ ꯑꯗꯨꯒ ꯑꯩꯅ ꯏꯁ ꯇꯧꯔꯔꯣꯏ ꯃꯨꯛꯕꯥꯡꯒ ꯑꯗꯨꯒ ꯀꯣꯟꯅ ꯀꯔꯥꯏ ꯃꯃꯥꯗ ꯍꯥꯏꯔꯦ ꯃꯃꯥ ꯁꯤꯡꯖꯨ ꯇꯧꯔꯣ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯁꯤꯗ ꯃꯨꯛꯕꯥꯡꯒ ꯇꯧꯔꯔꯣꯏ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯁꯨꯝ ꯃꯌꯥꯝꯒ ꯁꯨꯝ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯈ꯭ꯔꯦ ꯃꯨꯛꯕꯥꯡꯒ ꯂꯣꯏ ꯇꯧꯗꯔꯦ ꯇꯣꯛꯑꯦ ꯃꯨꯛꯕꯥꯡꯒ ꯇꯜꯂꯦꯕ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯈꯪꯗꯦꯗ ꯏꯆꯦ ꯀꯔꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯉꯁꯤ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯍꯌꯦꯡ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯍꯌꯦꯡ ꯀꯔꯤ ꯆꯥꯁꯤꯅꯣ ꯍꯥꯏꯅ ꯈꯟꯕ ꯋꯥꯈꯟꯗꯣ ꯑꯗꯨ ꯇꯜꯂꯦꯕ ꯇꯧꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯔꯣꯏꯗ ꯃꯨꯛꯕꯥꯡ ꯀꯣꯟꯅ ꯑꯗꯨꯝ ꯇꯧꯔꯒꯦꯗ ꯆꯥ ꯑꯣꯏꯒꯦ ꯑꯣꯏꯁꯅꯨ ꯀꯔꯤ ꯍꯥꯏ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯀꯣꯟꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯍꯥꯏꯅ ꯇꯜꯂꯦ ꯈꯪꯗꯦ ꯀꯩ ꯑꯣꯏꯅꯤ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯗꯁꯥꯅꯤꯍꯦ ꯍꯥꯏ ꯗꯁꯥꯅꯤ ꯏꯆꯦ ꯁꯨꯖꯥꯇꯥ ꯏꯆꯦ ꯂꯥꯛꯑꯦ ꯑꯗ ꯁꯨꯖꯥꯇꯥꯅ ꯀꯔꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯎ ꯍꯥꯏ ꯅꯥꯇꯨꯔ ꯄꯥꯏ ꯂꯥꯛꯑꯦ ꯑꯝꯇ ꯁꯨꯙꯔꯒꯦ ꯍꯥꯏ ꯃꯥꯟꯅꯦ ꯏꯆꯦꯗꯨ ꯑꯜꯖꯦꯕ꯭ꯔꯥ ꯇꯤꯟꯆꯪ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯃꯤꯊꯨꯟ ꯑꯗꯨꯃꯥꯏꯅ I am a disco dancer ꯏꯆꯦ ꯑꯟꯖꯂꯤꯅ ꯑꯜꯖꯦꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯁꯨꯖꯥꯇꯥ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯥꯇꯥ ꯏꯆꯦꯅ ꯑꯦꯜꯕꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯕꯣꯝ ꯄꯨꯔ ꯂꯥꯛꯑꯦ ꯑꯜꯖꯦꯕ꯭ꯔꯣꯒꯤ ꯑꯦꯜꯕꯤ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯔꯣ ꯏꯆꯦ ꯈꯪꯖꯧ ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯨꯒꯥꯏꯗꯣꯏ ꯅꯣꯏ ꯈꯪꯉꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯟꯖꯂꯤꯅ ꯂꯤꯟꯆꯥꯛ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤ ꯍꯥꯏꯅ ꯏꯆꯦ ꯁꯨꯖꯥꯇꯥꯅ ꯍꯥꯏ ꯍꯥꯏꯔꯦ ꯏꯆꯦ ꯁꯨꯖꯥꯇꯥ ꯀꯩ ꯏꯟꯖꯥꯡꯅꯣ ꯏꯆꯦ ꯁꯨꯖꯥꯇꯥ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯇꯤꯡꯀꯣ ꯇꯤꯛꯀꯥ ꯍꯥꯏꯕꯗꯣ ꯈꯪꯕ꯭ꯔꯣ ꯁꯨꯖꯥꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏ ꯑꯩꯁꯨ ꯍꯪꯉꯤꯅꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯏꯆꯦ ꯑꯟꯖꯂꯤ ꯁꯤ ꯇꯧꯔꯒ ꯃꯨꯁꯀꯣ ꯄꯤꯅꯥ ꯍꯦ ꯄꯤꯅꯦ ꯗꯣ ꯃꯨꯁꯀꯣ ꯖꯤꯅꯥ ꯍꯦ ꯖꯤꯅꯦ ꯗꯣ ꯃꯦ ꯑꯒꯔ ꯍꯨ ꯍꯥꯏꯕꯗꯣ ꯑꯩ ꯏꯔꯣꯟꯕ ꯆꯥꯏ ꯏꯆꯦ ꯑꯟꯖꯂꯤ ꯑꯦꯟ ꯑꯥꯔꯖꯦ ꯅꯪ ꯑꯌꯨꯛꯁꯨ ꯏꯔꯣꯝꯕ ꯆꯥꯏ ꯅꯨꯡꯗꯥꯡꯁꯨ ꯏꯔꯣꯝꯕ ꯆꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯏꯆꯦ ꯑꯟꯖꯂꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏ ꯏꯆꯦ ꯑꯟꯖꯂꯤ ꯍꯤꯟꯖꯥꯡꯗꯤ ꯀꯩꯅꯣ ꯍꯥꯏꯔ ꯀꯔꯤ ꯍꯥꯏ ꯆꯝꯊꯣꯡ ꯆꯥꯏ ꯍꯥꯏꯕꯅꯤ ꯆꯝꯊꯣꯡ ꯍꯥꯏ ꯃꯦ ꯑꯒꯔ ꯍꯨ I am a disco dancer ꯏꯆꯦ ꯑꯟꯖꯂꯤ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯑꯗꯨꯗꯒꯤ ꯀꯣꯃꯦꯟ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯈꯥꯗ ꯑꯠꯆꯥ ꯂꯩꯇꯦ ꯁꯤꯁꯇꯔ ꯆꯝꯊꯣꯡꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯎꯔꯕꯁꯤ ꯂꯥꯛꯑꯦ ꯁꯤꯁꯇꯔ ꯎꯔꯕꯁꯤ ꯂꯥꯛꯑꯦ ꯎꯔꯕꯁꯤ ꯍꯥꯏ ꯍꯜꯂꯣ ꯆꯥꯛ ꯆꯥꯔꯕꯣ ꯎꯔꯕꯁꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯁꯨꯖꯥꯇꯥꯅ ꯑꯣꯀꯦ ꯍꯥꯏ ꯎꯔꯕꯁꯤ ꯍꯥꯏꯅ ꯂꯥꯛꯏꯃꯣꯖꯤ ꯑꯗꯨꯒ ꯎꯔꯕꯁꯤ ꯀꯩꯅꯣ ꯅꯦꯠ ꯌꯥꯗ꯭ꯔꯕ ꯎꯔꯕꯁꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯦꯠ ꯌꯥꯗ꯭ꯔꯤꯔꯣ ꯃꯦꯔꯥ ꯆꯥꯍꯦ ꯑꯩ ꯅꯣꯛꯄꯗ ꯔꯥꯁꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯗꯤꯜ ꯃꯦꯔꯥ ꯆꯥꯍꯦ ꯁꯨꯖꯥꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯥꯇꯥ ꯏꯆꯦ ꯍꯥꯏ ꯀꯧꯔꯦ ꯎꯔꯕꯁꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯕ꯭ꯔꯣ ꯑꯩ ꯋꯦꯇꯤꯡ ꯇꯧꯔꯝꯕꯅꯤ ꯉꯁꯥꯏ ꯅꯪꯒꯤ ꯉꯁꯥꯏ ꯋꯦꯇꯤꯡ ꯇꯧꯔꯛꯄꯗꯣ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯅꯪ ꯍꯥꯟꯅ ꯀꯔꯤ ꯍꯥꯏ ꯋꯦꯇꯤꯡ ꯍꯥꯏꯅ ꯃꯦꯁꯦꯖ ꯂꯥꯛꯑꯝꯕꯅꯦ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯊꯥꯈ꯭ꯔꯦꯕ ꯑꯦꯜꯕꯤꯁꯦ ꯎꯔꯕꯁꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ
मी अगर कꯩꯅꯣ ꯑꯩꯒꯤ LB ꯆꯪꯈ꯭ꯔꯦ ꯃꯤꯒ ꯂꯥꯛꯇꯦ ꯗꯁꯥꯅꯤꯌꯦ ꯑꯩꯅ ꯃꯌꯥꯝꯒꯤ LB ꯆꯪꯉꯩ ꯗꯁꯥ ꯇꯥꯔꯦ मेरा LB में मानू नहीं है मानू ना आई आई तारे उर्वशी चक चारबो दुगगी उर्वशीना दुगई फोन करे दुगई फोन लागना अच्छा उर्वशी वीडियो थांगाते कहीं ना वीडियो थांगालो मैंने ब्लॉगिंग तो बनी ना जो वीडियो थांगालो मरक मरक सेल्फी तोरो जम करे नंगी चैनल चाहिए मैं हेले नहीं चैनल दो वास्ट टाइम लोई डाउन तारा मैं नंगी चैनल दो नहीं चैनल दो चाहिए मैं हेला मनी को नहीं चैनल दो वास्ट टाइम लोई डाउन तारा मनी ने सुजता चे चारे कुई देदा है आरजे ब्रो एलबी ना कहीं इचे ना करा कपी से ना कहीं नहीं इचे ना इचे अंजलि कहीं कपी ना आरजे ब्रो एलबी है ना कहीं तो लोगे इचे अंजलि एलबी आई दी आरजे ब्रो कुई रे डाउन फंक्ता ताई डाउन तानी अब उर्वशी नंगी डाउन तानी आई मरम दी करे नंगी करे आपको कि यूट्यूब की करे रूल दो ना मतम दो करे नंग ना मतलब चाहिए मनुंग मोनिटाइज हो मतलब तो लान गया अब तो डाउन तारनी वाच टाइम डाउन तारनी लोई डाउन तारनी अब नंगी तो करे मतलब लेंग आई ममांग द वाच टाइम फंगबदो अदुना बेस नि दुगै मोनिटाइज तबदुना बेस नि आई तारे अखोजु जामना वाना कंगदे अखोय था मंगा तरुक पूरा वाना करे आई मुकबांग तोरो 300 400 500 सब्सक्राइबर लागा लास्ट टाइम की वीडियो कराए इन फ्री सिगाइबा वीडियो दुगगी इन वायरल तागबै दुगगी कराए वाच टाइम का पूरा वायरल ताबदगी वाच टाइम सु दुगै वीडियो सु लोय चेंज करे अब दुगै इन वाच टाइम फंगबदगी इन मोनेटाइज तो ngamini दुगगी दुमाय तोरो का माना ओरिने अब अदु मतम दा सना संजम अदु मतम दा करे आई खंगदे दुमायना करे ngasi वायरल तारम दा देसु वानी को माना अदु सु करे ऐसे जम वाना करे आई तो गया बा मैंने वायरल तागनी कुमाय तोने न जम वाना कोना करे होना बदी की खंगदे आई की लाइपक हाइदे करे की फेब्रुवारी करे न्यू ईयर लाको मतम दे की लाइपक से जम फार मा खंगदे सी चाहिए करे था चाहिए से दुगई करे जब रो डाउन पांदा दुगई बसिना अंजलि चे दुगई की बसिना जब रो आई ना करे कब करे दुगई अंजलि चे ना सुजता तोनी आई दुगई सना संजम वेटिंग हाय आरजे लाखले सना वेलकम दुगई इताउ बिना करे लाइक दान दुगई बसिना करे मतम दुगा दी करीम खंगदे वाइटी मरमदा दुगी वीडियो सु थागलु दे आई कोने दु मतम दा कनाम जो खोजु करीम खंगदे खोजु जेंगा तुम तोरा खोजु तोरैनी दुमाना सना संजम ना करे लाइक दान आरजे थैंक यू सना संजम ब्रो को दुराना यामा को दुराना सना संजम से करे प्रोफाइल चेंज तो गरबा कनो खंगदे नोंमैगी प्रोफाइल बिदु नतरा सना संजम से दुगा एनु कैसे मन लाइक आइना दुगा गिरो बितना इता बो माय दुगा अंजलि नो संजम ब्रो फ्रॉम जरी बितना दा संजम दुगा सुजताना रोबी एन दुगा सा रोजी लाए रोजी वेलकम रोजी हाय रोजी जक्ताना बो दुगा इता बिना सुजे एन दुगा खाए सनाना रोबी बॉम से कीजई को आए दुगा रोजीना 9 लाइक दान दुगा गी इता बिना रोजी लाइक दुगा गनुना ऑन ओ लाखपगा ऑन रो सना संजम ना कराए रोजी हाय दुगा गी इता बिना अनु आए दुगा गी चे लुक इचे ना कराए अंजलिना सी करी हिजांग सागे दुगा उसिना दुनिया जब ब्रो आए दुगा गी सुजता चा रोजी कुइरेदा आए दुगा नु इचना कौन फेंग खीगे ऑन दुगा रोजी ना कराए हेलो ए बाय संजम नुंगाइरिबो आए दुगा इता बिना उर्वशी चकसारबो दुगा गी कसामिते लाए कसामिते वेलकम आज चकसारबो चाद्री कसामिते दी चारबो दुगा उर्वशी ना कराए अंजलि चे अंगौबा आए दुगा गी आई कमेंट पाबदा सुम वारी लीबा से ngमरो आई तारे दा रोजिना कराइबा चे सुजता वाइटी से खरा थादो आई दुगगी सुजताना मनु आईगी अच्छा पोत कदा आई दुगगी कसा मिते न मयाम खरमजरी उर्वशीना रोजी हेलो आई दुगा सना न कराइबा संजम न ब्रदर आई तारे को बदाई को रोगी को वारो को याते आईगी दिगे हन बो कराइ सिनो रंगमनी मनी नोंमै से मी
kinare ai ocha dugi roji ne kare ba darje chare darje di charabo chadri roji dugai kasamitin roji chak charabo ai anjani urbashi o ai dugi roji na urbashi nungai ribo dugi urbashi na kasar mitei iche ai dugai kasar mitei na sanjam nungai nongmai haha dugi sana sanjam nai anjali khramjani roji na ibai kasar mitei chare dugi iche sujatana kare ba roji nang udradi aigi thammo ise wai ai dugi urbasina anjali che di ai dugi kasa mitei urbasi khurumjari urbasina roji nungai di e nang di ai dugi roji na kare che sujata aseng ai dugi ije sujata na kare oima da sanjam kuide udaba ai dugi anjali chena kare urbasi chamthong ni ai dugi kasa mitei nei chak chare nang ik kari ai dugi sana sanjam na kare bai gi nongmai do manipur da koi ba chat khi ai acha roji na kare ba urbasi isu nungai di e dugi itaw bina kare ba kasar chaksar boy dugai roju tana chare mitei ai urbasina kasa mitei che kari hijang sage ai dugai ro taw bina da sanjam chaksar bo dugai rojina da arje kari hijang thongi ge khangde kari hijang no roji kasa mitei na urbasi irum thongba dugai sana sanjam bradana kare sujata chumi adu aidi nangi khabar lowi ko ai dugai itaw bina itaw chaksaro ba chadri kasar mitena sujata kari hijang no ai duga urbasina anjali che hauni e anjali lukram na roji nungai ribo ai comment pa se ware ne boy di rojina kare che robi ai duga rojina ma comment lore che anjali nungai ri che di ai duga gi anjali chena urbasi hoy ai duga sujata chena oh da sanjam nungai ribo ai duga urbasina kasar mitei che ai duga gi senjam pradana kareba nangi angang masa ngamdaba dugai ai nungaitana leirini sujatai dugai urbasina kareba sujata sujata che kari hijang chage dugai sujata chana katha mitei ai irun macha ai dugai anjali chana aisu nungairi roji ai katha mitei na urbasi di charabo ai urbasina ne jatre sana senjam na kareba nungairi sujata ai dugai pari chela e hello hello che welcome ai gelbi lakpe da mangta dugai kasar mitei na che anjali dugai sujata chana urmasi irun bachai iche usa la e thank you iche usa 10 like dan dugai kai jang sage iche usa kasar mitei na che pari khurumjari rojina kraiba kari hijang chage che anjali ai urmasi nai bas kasar che angau bachai ai dugai che anjalina karaiba katha mitei dugai sujata chana welcome che pari dugai rojina hi mom welcome dugai urbasina roji kari hijang sage katha mitei na che robita anjalina roji chamtongni ai dugai sanjam bradana kare mayam kunama khurumjari ai pari momna sujata ina khurumjari thakachari iche sujata che usa welcome rojina karaiba urbasi aidi sogri chare urbasi di kari hijang no ai dugai taw bina che mom khum love you dugai kasar mitei na khurumjari ai urbasina sana sanjam hello ai pari momna sana anjalina che mom dugai rojina hauni che anjali dugai rojina che usa iche usa kare ba chak chaki ge kona lakke ai dugai gi lai ajit brother lai ajit brother welcome ajit brother ai gi elbida han bulak mane ne dugai gi 100 like dan rj huima 100 like kai no ne 7 like te uri thiga tasani ajin badan nang kasami tina ngasi di pena ba kay pina ba ngasi di pina ba ine khurum jane pena ba khurum jari ay umma urbasin kare ba roji angau ba chare kasana dina che pari no kare usana robo ay dugai kasami tina mayam khurum jari ay dugai taw ajit welcome ay dugai roji kare ba hauni urbasi dugai anjalina hawi roji chenjali mayam comment pa ba se ware khangde comment gor lagwa makha dei pa se hi jmo ite bole talle dugai pari momna robita chakcharo boy rojina nandi ay na kare kamdan gare kasami tina che robi khurum jari sana sanjam brother na kare soibom hai dugai gi urbasina roji ai na hauni ai dugai taw mina che mom chadri e dugai pari mom chena kasar mitei love you dugai kasar nandina kasar ai kono dugai gi che pari na kare roji ai dugai ajit brother na kare itaw bi robi nungai ribo itaw bi robi nungai ribo ai sanjam brother na kare comments na wai chai re arje
ꯑꯩꯈꯣꯏꯅ ꯀꯣꯃꯦꯟ ꯋꯥꯏꯖꯔꯦ ꯄꯥꯕꯁꯦ ꯂꯦꯞꯄ ꯉꯝꯗ꯭ꯔꯦꯅꯦ ꯀꯁꯥꯔ ꯃꯤꯇꯩ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯍꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯑꯥꯔꯖꯦ ꯑꯖꯤꯠꯁꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯈꯪꯉꯤ ꯑꯩꯁꯨ ꯅꯪꯒꯤ ꯏꯇꯥꯎꯅꯤ ꯑꯗꯣ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯆꯦ ꯅꯟꯗꯤ ꯍꯥꯏꯅ ꯆꯪꯉꯔꯦ ꯀꯁꯥꯔ ꯅꯟꯗꯤꯅ ꯔꯣꯕꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯎꯔꯕꯁꯤꯅ ꯄꯔꯤ ꯏꯃꯣꯝ ꯆꯦ ꯁꯣꯅꯤꯌꯥ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯃꯣꯝ ꯑꯗꯨ ꯔꯣꯖꯤꯅ ꯏꯇꯥꯎꯕꯤꯅ ꯀꯔꯥꯏꯕ ꯏꯇꯥꯎ ꯑꯖꯤꯠ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯀꯔꯥꯏꯕ ꯅꯟꯗꯤ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯂꯥꯏꯛ ꯗꯥꯟ ꯍꯥꯏ ꯑꯗꯨꯒ ꯄꯔꯤ ꯃꯃꯤꯠꯆꯅ ꯅꯟꯗꯤ ꯀꯁꯥꯔ ꯀꯣꯃꯦꯟꯁꯦ ꯄꯥꯔꯒꯗ ꯁꯨꯝ ꯑꯦꯜꯕꯤꯁꯦ ꯂꯣꯏꯗꯣꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏ ꯈꯟꯕꯨ ꯀꯁꯥꯔ ꯅꯟꯗꯤꯅ ꯀꯔꯦ ꯑꯣ ꯔꯣꯖꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯏꯇꯥꯎ ꯑꯖꯤꯠ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯎꯔꯕꯁꯤꯅ ꯀꯔꯥꯖꯦ ꯕ꯭ꯔꯣ ꯈꯗꯥꯡ ꯅꯥꯔꯤꯔꯥ ꯅꯥꯔꯦꯅꯦ ꯎꯔꯕꯁꯤ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯑꯩ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯖꯦꯁꯦ ꯍꯅꯨꯕ ꯐꯥꯖꯠ ꯀꯔꯤ ꯍꯅꯨꯕ ꯐꯥꯔꯥ ꯖꯥꯠꯂꯣ ꯐꯥꯔꯦꯅꯦ ꯔꯣꯖꯤ ꯍꯅꯨꯕ ꯐꯥꯗꯣꯔꯦꯅꯦ ꯆꯍꯤ 30 ꯍꯦꯜꯂꯦꯅꯦ ꯑꯗꯨꯗꯒꯤ ꯁꯅꯥ ꯁꯦꯟꯖꯝꯅ ꯀꯔꯤ ꯍꯥꯏꯕ ꯀꯁꯥꯔ ꯃꯤꯇꯩ ꯅꯩꯔꯦꯀꯣ ꯃꯌꯥꯝꯗꯒꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯅꯟꯗꯤꯅ ꯁꯅꯥ ꯍꯦꯜꯂꯣ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯗꯥ ꯁꯟꯖꯝ ꯆꯥꯛ ꯆꯥꯔꯕꯣ ꯑꯖꯤꯠ ꯕ꯭ꯔꯥꯗꯔꯅ ꯏꯇꯥꯎꯕꯤ ꯒꯨꯗ ꯅꯥꯏꯠ ꯀꯔꯤ ꯒꯨꯗ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯁꯟꯖꯝ ꯕ꯭ꯔꯣ ꯈꯨꯔꯨꯝꯖꯔꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯅꯟꯗꯤ ꯁꯦ ꯉꯁꯤꯗꯤ ꯈꯨꯡꯅꯧ ꯅꯨꯡꯁꯤꯔꯤꯍꯦ ꯀꯩꯗꯃꯛꯇꯅ ꯔꯣꯖꯤ ꯅꯨꯡꯁꯤꯔꯤꯗꯨꯕꯨ ꯅꯟꯗꯤꯗ ꯉꯁꯤ ꯅꯪꯅ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯀꯔꯤ ꯆꯥꯔꯦ ꯔꯣꯕꯤ ꯅꯪꯗꯤ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯗꯥ ꯁꯟꯖꯝ ꯆꯥꯔꯦ ꯑꯗꯨꯒ ꯁꯅꯥꯅ ꯍꯥꯏꯕ ꯃꯩꯇꯩ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯀꯁꯥꯔ ꯅꯟꯗꯤꯅ ꯑꯣꯏꯃ ꯔꯣꯖꯤ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯏꯇꯥꯎꯕꯤꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤ ꯁꯨꯔꯦ ꯍꯥꯏ ꯅꯪꯒꯤ ꯏꯇꯥꯎꯗꯤ ꯑꯅꯤꯗꯤ ꯅꯍꯥꯟꯗꯤ ꯁꯨꯏ ꯅꯠꯇ꯭ꯔꯣꯅꯦ ꯑꯗꯨꯒ ꯁꯟꯖꯝꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯆꯦ ꯅꯟꯗꯤ ꯍꯥꯟꯅꯗꯤ ꯀꯧꯕꯒ ꯈꯨꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔ ꯈꯨꯝꯕꯤꯔꯒꯦ ꯅꯟꯗꯤꯔꯣ ꯃꯥ ꯑꯦꯜꯕꯤꯗ ꯂꯥꯛꯄ꯭ꯔꯥꯅꯦ ꯈꯨꯝꯗꯣꯏꯗꯨꯕꯨ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯕ꯭ꯂꯨ ꯄꯤꯌꯣ ꯍꯥꯏꯔ ꯃꯌꯥꯝꯁꯦ ꯕ꯭ꯂꯨ ꯑꯦꯠ ꯗ ꯃꯣꯅꯤꯇꯔ ꯎꯔꯕꯁꯤꯅ ꯎꯔꯕꯁꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝ ꯕ꯭ꯔꯗꯔ ꯑꯣ ꯁꯣꯔꯤ ꯔꯣꯕꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯑꯖꯤꯠ ꯉꯥꯏꯄꯥꯏ ꯀꯧꯕ ꯔꯣꯖꯤꯅ ꯏꯅꯦꯝꯃꯒ ꯃꯆꯥꯊꯣꯏꯕꯤꯒ ꯗꯤꯗꯥꯁꯦ ꯆꯥꯛ ꯊꯣꯡꯉꯤ ꯅꯟꯗꯤꯅ ꯀꯔꯤꯕ ꯔꯣꯖꯤ ꯅꯪꯅꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯗꯥ ꯁꯟꯖꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯖꯤꯠ ꯕ꯭ꯔꯥꯗꯔꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯑꯩ ꯆꯠꯂꯦꯀꯣ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯕꯥꯏ ꯏꯇꯥꯎꯕꯤ ꯕꯥꯏ ꯑꯖꯤꯠ ꯕ꯭ꯔꯥꯗꯔ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯗꯤꯄꯥꯒꯤ ꯕ꯭ꯂꯣꯛꯇ ꯅꯪ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯆꯦ ꯅꯟꯗꯤ ꯍꯥꯏ ꯑꯗꯨꯒ ꯄꯔꯤꯃꯨꯆꯟꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯑꯩ ꯎꯗ꯭ꯔꯕꯣ ꯀꯧꯔꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯑꯣꯀꯦ ꯏꯇꯥꯎ ꯑꯖꯤꯠ ꯕꯥꯏ ꯍꯥꯏ ꯑꯗꯨꯒ ꯑꯅꯨ ꯏꯆꯟꯅ ꯑꯥꯔꯖꯦ ꯃꯥꯔꯇꯣꯜ ꯕ꯭ꯂꯨ ꯍꯥꯏ ꯄꯤꯒꯗꯣꯏꯅꯦ ꯏꯆꯦ ꯑꯟꯖꯂꯤ ꯏꯆꯦ ꯑꯅꯨ ꯄꯤꯈ꯭ꯔꯗꯨꯗꯤ ꯀꯔꯤ ꯍꯥꯏ ꯕ꯭ꯂꯨ ꯑꯗꯨꯒ ꯄꯔꯤꯃꯨꯆꯟꯅ ꯑꯅꯨ ꯍꯥꯏ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯀꯔꯤ ꯌꯦꯡꯉꯤ ꯔꯣꯕꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯏꯕꯥꯏ ꯀꯥꯎꯗꯦꯅꯦ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣꯅꯦ ꯏꯕꯥꯏꯕꯨ ꯑꯗꯨꯒ ꯏꯆꯦ ꯁꯨꯖꯤꯇꯅ ꯑꯩ ꯀꯣꯜ ꯂꯥꯛꯑꯒꯦ ꯎꯔꯦ ꯍꯥꯏ ꯑꯠꯆꯥ ꯑꯗꯨꯒ ꯀꯁꯥꯔ ꯅꯟꯗꯤꯅ ꯔꯣꯖꯤ ꯅꯪ ꯏꯀꯥꯏꯈꯔꯦ ꯃꯥꯅꯦ ꯅꯟꯗꯤꯁꯦ ꯏꯀꯥꯏ ꯄꯤꯅꯨꯍꯦ ꯔꯣꯖꯤ ꯅꯟꯗꯤꯗꯣ ꯃꯥ ꯅꯧꯅ ꯊꯣꯛꯂꯛꯄꯅꯤ ꯀꯗꯥꯏ ꯑꯦꯜꯕꯤꯁꯦ ꯅꯪ ꯏꯀꯥꯏ ꯄꯤꯔꯤ ꯀꯔꯤꯒꯤꯅꯣꯅꯦ ꯑꯗꯨꯒ ꯁꯅꯥ ꯁꯦꯟꯖꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯔꯣꯖꯤ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯆꯦ ꯁꯨꯖꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯥꯁꯦ ꯕ꯭ꯔꯣ ꯕꯥꯏ ꯍꯣꯏꯃ ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯟꯖꯂꯤ ꯕꯥꯏ ꯒꯥꯏꯔꯦꯅꯦ ꯏꯆꯦ ꯀꯔꯤ ꯁꯅꯥ ꯁꯦꯟꯖꯝꯅ ꯀꯔꯤ ꯍꯥꯏꯕ ꯁꯦꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯑꯩ ꯏꯔꯣꯟꯕꯒ ꯑꯣꯝꯂꯦꯠꯀ ꯆꯥꯔꯦ ꯔꯣꯖꯤ ꯀꯔꯤ ꯔꯣꯖꯤ ꯅꯨꯡꯉꯥꯏꯔꯤ ꯏꯕꯥꯏ ꯁꯟꯖꯝ ꯏꯕꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒꯤ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯑꯁꯥꯂꯣꯇꯥ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯁꯥꯂꯣꯇꯥ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯒ ꯄꯥꯔꯤ ꯏꯃꯣꯝ ꯏꯆꯟꯅ ꯔꯣꯖꯤ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯤ ꯄꯥꯔꯤ ꯏꯃꯣꯡ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯍꯣꯏ ꯔꯣꯖꯤ ꯈꯪꯗ꯭ꯔꯕ ꯍꯥꯏꯁꯦ ꯏꯆꯦ ꯄꯥꯔꯤ ꯏꯃꯣꯡ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯀꯔꯥꯏ ꯔꯣꯖꯤ ꯀꯔꯥꯏ ꯄꯥꯔꯤ ꯏꯃꯣꯡ ꯃꯨꯛꯕꯥꯡ ꯀꯔꯥꯏ ꯀꯥꯎꯈ꯭ꯔꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯨꯖꯇꯥ ꯏꯆꯟꯅ ꯗꯥ ꯁꯟꯖꯝ ꯆꯥꯔꯦ ꯑꯗꯨꯒ ꯅꯟꯗꯤꯅ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯁꯦ
ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯌꯥꯎꯕꯅꯤ ꯃꯥꯗꯤ ꯑꯩꯒꯤꯗ ꯂꯥꯛꯄꯤꯗꯦ ꯅꯪꯅ ꯃꯇꯝꯗꯣ ꯀꯗꯥꯏ ꯄꯨꯡ ꯕꯥꯔꯣ ꯍꯦꯛꯇ ꯊꯥꯔꯒ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯍꯣꯏ ꯁꯅꯥ ꯁꯟꯖꯝ ꯕ꯭ꯔꯗꯔꯅ ꯀꯔꯤꯕ ꯁꯨꯖꯥꯇꯥ ꯑꯩꯗꯤ ꯗꯦꯜꯂꯤꯗ ꯂꯥꯛꯂꯦ ꯃꯇꯝ ꯁꯪꯗꯦ ꯍꯥꯟꯅ ꯇꯧꯅ ꯃꯇꯝ ꯁꯪꯗꯦ ꯍꯥꯟꯅ ꯇꯧꯅ ꯑꯗꯨꯒꯤ ꯎꯔꯕꯁꯤꯅ ꯑꯗꯨꯒ ꯁꯨꯖꯥꯇꯥ ꯑꯣꯀꯦ ꯗꯥ ꯁꯟꯖꯝ ꯑꯗꯨꯒꯤ ꯔꯣꯖꯤꯅ ꯀꯔꯤꯕ ꯈꯪꯉꯤꯌꯦ ꯏꯃꯣꯝ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ ꯏꯆꯦꯕꯨ ꯍꯥꯏ ꯑꯗꯨꯒꯤ ꯏꯇꯥꯎꯕꯤꯅ ꯗꯥ ꯁꯦꯟꯖꯝ ꯑꯦꯜꯕꯤꯀꯥ ꯌꯥꯝ ꯂꯥꯛꯇꯦꯀꯣ ꯍꯥꯏ ꯄꯔꯤꯃꯣꯝ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯔꯤꯇꯥꯔꯟ ꯇꯧꯕꯗ ꯔꯤꯇꯥꯔꯟ ꯇꯧꯕ ꯂꯩꯔꯗꯤ ꯍꯥꯏꯕꯤꯔꯛꯎ ꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯅꯪ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯕꯣꯝ ꯍꯥꯏꯅ ꯑꯩ ꯐꯠꯇꯕꯅꯤ ꯑꯩ ꯐꯠꯇꯕꯗꯨꯒ ꯉꯁꯤ ꯁꯤ ꯃꯐꯝꯗ ꯂꯩꯔꯤꯁꯤꯅꯦ ꯉꯁꯤ ꯑꯩ ꯐꯠꯇꯦ ꯑꯩ ꯃꯌꯥꯝ ꯑꯩ ꯏꯁꯥꯅ ꯑꯩ ꯐꯠꯇꯦ ꯍꯥꯏꯔꯤꯅꯤꯅꯦ ꯑꯩ ꯐꯕ꯭ꯔꯥ ꯑꯩꯗꯤ ꯐꯠꯇꯕꯅꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯇꯣꯔꯀꯥꯅꯤ ꯕꯅꯥꯏꯁꯦ ꯍꯥꯏ ꯑꯗꯨꯒ ꯆꯥꯔ ꯄꯦꯟꯖꯩꯅ ꯑꯥꯔꯁꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯂꯥꯏꯗꯅ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯄꯦꯟꯖꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯄꯦꯟꯖꯩ ꯉꯁꯥꯏ ꯐꯖꯅ ꯀꯔꯤ ꯍꯥꯏ ꯐꯨꯁꯀꯥ ꯅꯩꯊꯈꯔꯦꯅꯦ ꯔꯦꯠ ꯀꯂꯔ ꯐꯨꯁꯀꯥꯒ ꯍꯥꯏꯕꯅꯦ ꯒ꯭ꯔꯤꯟ ꯀꯂꯔ ꯐꯨꯁꯀꯥ ꯍꯥꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯔꯦꯠ ꯀꯂꯔ ꯐꯨꯁꯀꯥ ꯑꯃ ꯂꯩ ꯐꯖꯅ ꯀꯔꯤ ꯇꯤꯟ ꯇꯂꯥ ꯊꯝꯃꯒ ꯄꯥꯅꯤꯄꯨꯔꯤ ꯆꯥꯔꯤꯅꯤꯅ ꯍꯥ ꯆꯦ ꯁꯨꯖꯥꯇꯥꯅ ꯆꯦ ꯄꯟꯖꯩ ꯋꯦꯜꯀꯝ ꯑꯗꯨꯒ ꯄꯔꯤꯃꯣꯆꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯌꯥꯏ ꯑꯗꯨꯒꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯔꯣꯕꯤꯇꯥ ꯑꯗꯨꯒ ꯅꯣꯏꯗꯅ ꯑꯣꯟ ꯔꯣꯕꯤꯇꯥꯅ ꯑꯣꯟ ꯑꯗꯨꯒ ꯁꯅꯥ ꯁꯟꯖꯝ ꯕ꯭ꯔꯗꯔ ꯀꯔꯤ ꯃꯇꯝ ꯁꯪꯗꯦ ꯔꯣꯕꯤ ꯍꯥꯟꯅꯗꯧꯅ ꯁꯪꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯁꯤꯅꯤ ꯔꯣꯕꯤ ꯑꯩꯅ ꯁꯪꯂꯗꯤ ꯗꯦꯁꯥꯒꯤꯁꯨ ꯌꯥꯎꯏ ꯑꯩꯗꯤ ꯔꯣꯕꯤ ꯍꯥꯏ ꯁꯟꯖꯝ ꯕ꯭ꯔꯗꯔ ꯑꯩꯒ ꯀꯔꯤ ꯍꯥꯏ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣꯗꯗꯤ ꯀꯣꯃꯦꯟ ꯂꯥꯛꯇꯦꯀꯣ ꯑꯗꯨꯗꯃꯛꯇ ꯍꯥꯏꯕꯅꯤꯗ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯥ ꯈꯪꯗꯦ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯩꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯔꯦꯀꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯗꯁꯨ ꯑꯣꯏ ꯁꯟꯖꯝ ꯕ꯭ꯔꯗꯔꯁꯨ ꯎꯏ ꯑꯩꯒꯤ ꯀꯔꯥꯏ ꯚꯤꯗꯤꯑꯣꯗ ꯂꯥꯛꯄꯗꯤ ꯈꯪꯗꯦ ꯂꯥꯛꯄ ꯍꯟꯗꯛ ꯃꯔꯛ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯕ꯭ꯔꯥ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯦꯟꯁꯦ ꯏꯆꯅ ꯀꯔꯥꯏ ꯄꯔꯤꯃꯣ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯑꯗꯨ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯥꯏ ꯀꯥꯎꯗꯦꯍꯦ ꯀꯔꯤꯒꯤ ꯀꯥꯎꯗꯣꯏꯅꯣ ꯏꯃꯣꯝꯕꯨ ꯑꯩꯒꯤ ꯗꯤ ꯋꯥꯏ ꯇꯤ ꯆꯪꯂꯛꯄ ꯑꯍꯥꯟꯕ ꯎꯅꯕꯅꯤ ꯀꯊꯅꯟꯗꯤꯅ ꯅꯪ ꯉꯁꯤꯗꯤ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯅꯪ ꯕꯣꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯄꯨꯡ ꯕꯥꯔꯣꯗꯗꯤ ꯂꯥꯛꯑꯣꯌꯦ ꯄꯨꯡ ꯕꯥꯔꯣꯗ ꯇꯨꯝꯗꯣꯏꯅꯤ ꯏꯇꯥꯎꯕꯤꯅ ꯑꯣꯀꯦ ꯗꯥ ꯁꯟꯖꯌ ꯑꯗꯨꯒ ꯎꯔꯕꯁꯤ ꯅꯥꯖꯦꯕ꯭ꯔꯣ ꯑꯦꯜꯕꯤ ꯑꯍꯨꯝꯔꯣꯝ ꯌꯥꯎꯍꯧꯗꯔꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯐꯣꯟꯒ ꯄꯥꯏꯗꯦꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯦꯜꯕꯤ ꯑꯍꯨꯝꯔꯛ ꯌꯥꯍꯧꯗꯔꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯐꯣꯟꯒ ꯄꯥꯏꯗꯅ ꯀꯅꯥꯒꯤ ꯑꯦꯜꯕꯤꯅꯣ ꯍꯥꯏꯁꯦ ꯑꯍꯨꯝꯔꯛ ꯌꯥꯍꯧꯗꯔꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯄꯔꯤꯃꯨꯆꯅ ꯔꯣꯖꯤ ꯑꯣ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯎꯃꯥ ꯄꯔꯤꯖꯝꯅ ꯀꯩꯅꯣ ꯇꯧ ꯔꯣꯖꯤ ꯑꯩ ꯈꯪꯕ꯭ꯔꯣꯒ ꯍꯥꯏꯔꯛꯑꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯗꯁꯥꯅꯤꯍꯦ ꯇꯧꯔꯤꯁꯦ ꯂꯤꯂꯥꯁꯦ ꯏꯆꯥꯟꯅꯨꯅ ꯑꯥꯔꯖꯦ ꯀꯣꯛ ꯁꯥꯕꯔꯤ ꯂꯋꯥꯏ ꯌꯥꯝꯅ ꯂꯥꯜꯂꯤꯅꯦ ꯀꯣꯛ ꯁꯥꯕ ꯅꯠꯇꯦ ꯏꯆꯪ ꯀꯗꯥꯏ ꯅꯝꯊꯔꯒ ꯄꯥꯔꯤꯅꯤꯗ ꯆꯦ ꯄꯟꯖꯩ ꯍꯥꯏꯅ ꯁꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯀꯔꯤꯕ ꯆꯦ ꯄꯦꯟꯖꯩ ꯈꯨꯔꯨꯝꯖꯔꯤ ꯆꯥꯔ ꯄꯦꯟꯖꯩꯅ ꯁꯟꯖꯝ ꯆꯥꯔꯕꯣ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤꯕ ꯍꯣꯏ ꯀꯅꯥꯅꯣ ꯗꯥꯔꯖꯦꯗ ꯐꯠꯇꯦ ꯍꯥꯏꯗꯣ ꯍꯥꯠꯂꯨꯔꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯥ ꯄꯦꯟꯖꯩꯅ ꯋꯦꯜꯀꯝ ꯁꯦꯟꯖꯝ ꯑꯗꯨꯒ ꯔꯣꯖꯤꯅ ꯈꯪꯉꯤꯅꯦ ꯏꯃꯣꯝ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤ ꯔꯣꯖꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯆꯥꯔꯦ ꯆꯦ ꯄꯦꯟꯖꯩꯗꯤ ꯅꯪꯗꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯊꯅꯗꯤꯅ ꯔꯣꯖꯤ ꯇꯧꯔꯣ ꯅꯪ ꯁꯤꯒꯦꯔꯣ ꯍꯥꯏ ꯏꯇꯥꯎꯕꯤꯅ ꯑꯣꯟ ꯑꯗꯨꯒ ꯁꯨꯖꯦꯗꯥꯆꯅ ꯍꯥꯟꯅꯒꯤ ꯆꯦ ꯏꯃꯣꯝ ꯑꯣꯏꯒꯤ ꯑꯦꯜꯕꯤꯗꯣ ꯑꯩꯅ ꯅꯧꯅ ꯋꯥꯏꯊꯤ ꯄꯥꯏꯅꯤꯡꯉꯥꯏꯒꯤ ꯃꯇꯝꯅꯤ ꯈꯜꯂꯨꯔꯒ ꯏꯊꯣꯟꯇ ꯅꯣꯛꯅꯤꯡꯉꯦ ꯀꯔꯤꯒꯤ ꯅꯣꯛꯅꯤꯡꯉꯤꯕ ꯏꯆꯦ ꯄꯥꯏꯅ ꯔꯣꯖꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯨꯒ ꯏꯆꯦ ꯄꯦꯟꯖꯩꯅ ꯆꯥꯔꯦ ꯁꯦꯟꯖꯝ ꯔꯣꯖꯤꯅ ꯆꯦ ꯅꯟꯗꯤ ꯅꯪꯔꯣ ꯗꯥꯔꯖꯦꯗ ꯐꯠꯇꯦ ꯍꯥꯏꯗꯣ ꯄꯔꯤꯃꯣꯝ ꯏꯆꯦꯅ ꯑꯩꯒꯤ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯏꯆꯦ ꯄꯦꯟꯖꯩꯅ ꯁꯨꯖꯥꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯗꯨꯒ ꯀꯅꯥꯗꯤꯅ ꯍꯥꯏꯕ ꯆꯥꯔꯒ ꯄꯦꯟꯖꯩꯅ ꯄꯅꯤꯄꯨꯔꯤ ꯆꯥꯔꯤꯉꯩꯗ ꯃꯣꯏ ꯃꯃꯥꯅ ꯀꯧꯕꯗꯣ ꯇꯥꯕꯔꯣ ꯑꯥꯔꯖꯦ ꯇꯥꯏꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯄꯨꯔꯥ ꯐꯨꯜ ꯋꯥꯁ ꯇꯧꯔꯤꯅꯤ ꯇꯥꯏꯅꯦ ꯑꯣ ꯀꯩꯅꯣ ꯍꯥꯏ ꯀꯧꯕꯅꯤ ꯑꯣ ꯕꯦꯃꯥꯔ ꯀꯩꯅꯣ ꯍꯥꯏ ꯀꯧꯕꯅꯤꯅꯦ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯣ ꯕꯦꯃꯥ ꯍꯥꯏꯅ ꯑꯍꯨꯝ ꯃꯔꯤꯔꯛ ꯀꯧꯔꯛꯄꯅꯤ ꯑꯗꯨ ꯏꯆꯦꯅ ꯁꯣꯝꯗ ꯆꯥꯔꯤ
ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯑꯩ ꯁꯧꯒ꯭ꯔꯤ ꯏꯔꯣꯟꯕꯒ ꯌꯦꯔꯨꯝꯁꯦ ꯏꯃꯣꯝꯗꯤ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯤꯇꯥꯏꯆꯅ ꯆꯦ ꯄꯦꯟꯖꯩ ꯏꯔꯣꯟꯕ ꯆꯥꯏ ꯑꯗꯨꯒ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯑꯣ ꯂꯩꯌꯦ ꯍꯧꯖꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯐꯣꯟ ꯂꯥꯛꯂꯤ ꯏꯃ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯂꯩꯇꯦꯅꯦ ꯏꯇꯥꯎꯕꯤꯅ ꯅꯣꯛ ꯈꯪꯉꯦ ꯑꯗ ꯏꯆꯥ ꯄꯦꯟꯖꯩ ꯅꯟꯗꯤ ꯑꯩ ꯅꯣꯛ ꯑꯦ ꯌꯥꯏ ꯑꯗꯨꯒ ꯉꯟꯗꯤꯅ ꯔꯣꯕꯤ ꯍꯣꯏ ꯏꯅꯥꯎ ꯆꯥꯎ ꯈꯔ ꯀꯔꯤ ꯆꯥꯎ ꯀꯥꯔꯦ ꯆꯥꯎ ꯈꯔꯦ ꯍꯥꯏꯔ ꯔꯣꯕꯤ ꯍꯣꯏ ꯆꯥꯎ ꯈꯔꯦ ꯌꯥꯏ ꯀꯅꯥꯅ ꯔꯣꯕꯤ ꯆꯥꯎꯈꯔꯦ ꯍꯥꯏꯗꯤ ꯂꯩ ꯌꯥꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯂꯩ ꯌꯥꯔꯁꯨ ꯌꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯦꯟꯖꯝ ꯕ꯭ꯔꯗꯔ ꯑꯗꯨꯒꯤ ꯎꯔꯕꯁꯤꯅ ꯕꯣꯔꯣ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯗꯤ ꯅꯣꯛꯅꯤꯡꯉꯦ ꯀꯔꯤꯒꯤꯗꯃꯛꯇ ꯎꯔꯕꯁꯤ ꯅꯣꯛꯅꯤꯡꯉꯤꯅꯣ ꯑꯥꯔꯖꯦ ꯑꯦꯜꯕꯤꯁꯦ ꯅꯣꯛꯅꯤꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤ ꯍꯩꯇꯕ ꯑꯩꯈꯣꯏꯗꯤ ꯅꯣꯛꯅꯤꯡꯕꯅꯤꯀꯣꯅꯦ ꯑꯩꯈꯣꯏ ꯃꯁꯝꯁꯤꯗ ꯀꯔꯤ ꯍꯥꯏ ꯑꯣꯃꯤꯇꯥ ꯕꯆꯟꯒ ꯑꯣꯟꯗꯣꯔꯛꯄ ꯈꯪꯗꯦꯅꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏ ꯅꯟꯗꯤ ꯅꯪ ꯁꯤꯒꯦꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯏꯃꯣꯝꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ ꯍꯥꯏ ꯏꯃꯣꯝꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯍꯦ ꯔꯣꯖꯤ ꯆꯩ ꯆꯥꯅꯤ ꯅꯪ ꯑꯍꯟ ꯑꯣꯏꯁꯜꯂꯒꯦ ꯏꯆꯦ ꯄꯦꯟꯖꯩꯅ ꯎꯔꯕꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯗꯨꯒ ꯅꯟꯗꯤꯅ ꯈꯪꯉꯤ ꯔꯣꯖꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯃꯃꯥꯏ ꯄꯥꯏꯔꯤꯗꯣ ꯑꯩ ꯃꯇꯧ ꯇꯝꯃꯤꯔꯣ ꯍꯥꯏ ꯑꯩ ꯃꯃꯥꯏꯁꯤꯔꯣ ꯅꯨꯡꯁꯤꯅ ꯄꯥꯏꯔꯤꯅꯤ ꯃꯈꯣꯏꯁꯨ ꯎꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯒꯤ ꯏꯃꯣꯝꯒꯤ ꯃꯇꯝ ꯏꯃꯥꯒꯤ ꯄꯨꯡ 9ꯒꯤ ꯑꯦꯜꯕꯤꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯔꯤ ꯍꯥꯏ ꯏꯆꯦ ꯄꯥꯗꯒꯤ ꯀꯔꯤ ꯑꯦꯜꯕꯤꯗ ꯆꯪꯕ ꯃꯇꯝꯗ ꯄꯨꯡ 11 12ꯕꯨ ꯇꯥꯏꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯦꯜꯕꯤ ꯆꯪꯉꯤꯉꯩꯗ ꯑꯗꯨ ꯃꯇꯝꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯈꯔ ꯃꯇꯝꯅꯤꯗ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯄꯨ ꯅꯤꯡꯁꯤꯡꯜꯂꯦ ꯑꯩꯒ ꯕꯤꯅꯣꯠꯀ ꯁꯨꯝ ꯀꯔꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯔꯤ ꯁꯨꯃꯥꯏꯅ ꯑꯦꯜ ꯕꯤ ꯌꯥꯎꯔꯝꯃꯤꯅꯤꯀꯣ ꯕꯤꯅꯣꯠꯀ ꯑꯩꯒ ꯄꯨꯡ 11 12ꯕꯨ ꯁꯨꯃꯥꯏꯅ ꯏꯆꯦ ꯄꯥꯔꯤꯒꯤ ꯀꯔꯤ ꯑꯦꯜꯕꯤ ꯌꯥꯎꯔꯝꯃꯤꯅꯦ ꯑꯁ ꯑꯗꯨ ꯃꯇꯝꯗ ꯀꯅꯥꯃꯨꯛ ꯑꯦꯜꯕꯤ ꯇꯧꯗ꯭ꯔꯤꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯅꯟꯗꯤ ꯅꯪ ꯌꯥꯝ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯏꯆꯦ ꯄꯦꯟꯖꯩꯅ ꯑꯥꯔꯖꯦ ꯃꯟꯗꯥꯛ ꯌꯥꯝ ꯐꯖꯩꯌꯦ ꯀꯔꯤ ꯃꯟꯗꯛ ꯀꯔꯤ ꯑꯥꯔꯖꯦ ꯃꯗꯥꯛ ꯌꯥꯝ ꯐꯖꯩꯌꯦ ꯀꯔꯤꯅꯣ ꯃꯟꯗꯥꯛ ꯍꯥꯏꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯉꯥꯡꯉꯛꯀꯅꯨ ꯃꯩꯇꯩꯔꯣꯟꯗ ꯂꯨꯕ ꯋꯥꯔꯤ ꯑꯩ ꯍꯩꯇꯦꯀꯣ ꯗꯥꯏꯔꯦꯛ ꯉꯥꯡꯉꯛꯑꯣ ꯑꯩꯉꯣꯟꯗ ꯅꯟꯗꯤꯅ ꯑꯣ ꯕꯦꯃꯥ ꯍꯥꯏꯅ ꯑꯣ ꯕꯦꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄꯅꯦ ꯆꯨꯝꯃꯤ ꯑꯗꯨꯗꯒꯤ ꯅꯟꯗꯤꯅ ꯅꯟꯗꯤ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝꯕꯗ ꯔꯣꯕꯤ ꯀꯥꯏꯒꯤ ꯀꯔꯤꯒꯤ ꯅꯣꯛꯂꯤꯅꯣ ꯍꯥꯏ ꯔꯣꯖꯤꯅ ꯗꯥ ꯑꯥꯔꯖꯦ ꯏꯅꯦꯝꯃ ꯌꯥꯎꯔꯗꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯌꯥꯎꯔꯤꯁꯦ ꯀꯔꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯍꯥꯏꯁꯦ ꯍꯩ ꯗꯥ ꯑꯥꯔꯖꯦꯁꯦ ꯀꯔꯤ ꯍꯥꯏ ꯌꯥꯝꯅ ꯀꯔꯤ ꯍꯥꯏ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤ ꯅꯪ ꯃꯥꯜꯂꯤꯁꯦ ꯍꯩꯠ ꯗꯥ ꯑꯥꯔꯖꯦ ꯑꯦꯜꯕꯤ ꯇꯧꯔꯒ ꯅꯪ ꯅꯨꯡꯉꯥꯏ ꯗꯥ ꯑꯥꯔꯖꯦ ꯑꯦꯜꯕꯤꯗꯨ ꯗꯥ ꯑꯥꯔꯖꯦꯗ ꯑꯃꯨꯛ ꯀꯔꯤ ꯏꯅꯦꯝꯃ ꯌꯥꯎꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯔꯤ ꯌꯨꯇꯨꯞꯁꯦ ꯀꯔꯤ ꯍꯥꯏ ꯏꯅꯦꯝꯃꯗ ꯑꯣꯏꯅ ꯄꯥꯏꯍꯜꯂꯒꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯗꯥ ꯁꯦꯟꯖꯝ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯗꯨꯒ ꯅꯣꯏꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯨꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗꯨꯅ ꯑꯥꯔꯖꯦ ꯏꯁꯩ ꯁꯛꯂꯣ ꯀꯥꯟꯅꯗꯦ ꯑꯩ ꯏꯁꯩ ꯍꯩꯇꯦ ꯏꯆꯦ ꯑꯗꯨꯒ ꯏꯆꯦ ꯄꯦꯟꯖꯩꯅ ꯑꯅꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯅꯪ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯔꯣꯕꯤ ꯎꯄꯥꯏꯅ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯑꯁꯥꯂꯣꯇꯥ ꯀꯔꯤ ꯇꯧꯔꯤꯒꯦ ꯊꯤ ꯐꯥꯏꯔꯤ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯗꯥ ꯁꯦꯟꯖꯝ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨꯀꯣ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯩ ꯐꯣꯟ ꯄꯥꯏꯗꯔꯦ ꯁꯟꯇꯣꯅꯥ ꯁꯤꯁꯇꯔ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏ ꯁꯟꯇꯣꯅꯥ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯀꯔꯤ ꯈꯨꯟꯒꯤꯅꯤꯅꯤ ꯁꯟꯇꯣꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯤꯆꯦ 30 ꯂꯥꯏꯛ ꯗꯥꯎꯟ ꯑꯗꯨꯗꯒꯤ ꯑꯅꯨꯁꯀꯥ ꯀꯨꯏꯟ ꯑꯥꯔꯖꯦ ꯀꯧꯔꯦ ꯑꯅꯨꯁꯀꯥ ꯋꯦꯜꯀꯝ ꯁꯟꯇꯣꯅꯥ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯆꯔꯦ ꯌꯥꯏ ꯁꯟꯇꯣꯅꯥ ꯁꯤꯁꯇꯔ ꯀꯨꯏꯔꯦ ꯎꯗꯕ ꯑꯗꯨꯒ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯔꯣꯖꯤ ꯄꯨꯡ ꯀꯌꯥꯗ ꯑꯦꯜꯕꯤ ꯊꯥꯒꯦ ꯔꯣꯖꯤ ꯑꯦꯜꯕꯤ ꯊꯥꯗꯔꯦ ꯍꯧꯖꯤꯛ ꯑꯗꯨꯗꯒꯤ ꯑꯅꯨꯁꯥꯅ ꯑꯗꯨꯒ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯥꯔꯖꯦ ꯆꯥꯗꯦ ꯑꯅꯨꯁꯀꯥ ꯑꯗꯨꯗꯒꯤ ꯁꯨꯏꯖꯔꯂꯦꯟꯗꯅ ꯑꯗꯨ ꯃꯇꯝꯗꯣ ꯑꯩꯅ ꯃꯤ ꯎꯕ ꯌꯥꯗꯦ ꯀꯅꯦꯛ ꯇꯧꯔꯣ ꯍꯥꯏꯕ ꯈꯜꯂꯨꯔꯒꯅꯤ ꯑꯩꯅ ꯅꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯣ ꯅꯧꯅ ꯀꯔꯤ ꯍꯥꯏ ꯌꯨꯇꯨꯞ ꯄꯥꯏꯕ ꯃꯇꯝꯗꯨꯅꯤꯀꯣ ꯏꯆꯦ ꯁꯨꯖꯥꯇꯥ
ꯑꯩꯈꯣꯏ ꯆꯥꯔꯄꯦꯟꯖꯤꯗ ꯑꯥꯔꯖꯦ ꯅꯟꯗꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯔꯣꯕꯤ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯦ ꯑꯦꯜꯕꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯅꯣꯛꯈ꯭ꯔꯦ ꯏꯅꯦꯃꯗ ꯑꯣꯏꯅ ꯄꯥꯏꯍꯜꯂꯣ ꯍꯥꯏ ꯍꯣꯏꯅꯦ ꯏꯅꯦꯃꯗ ꯑꯣꯏꯅ ꯄꯥꯏꯍꯜꯂꯣ ꯑꯥꯔꯖꯦ ꯀꯔꯤ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯑꯗꯨꯒ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯁꯨꯖꯦꯇꯥ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯦ ꯑꯦꯜꯕꯤ ꯌꯥꯏ ꯁꯨꯖꯦꯇꯥ ꯑꯦꯜꯕꯤ ꯊꯥꯗ꯭ꯔꯦ ꯉꯁꯤ ꯑꯦꯜꯕꯤ ꯑꯌꯨꯛꯇ ꯊꯥꯔꯝꯕꯅꯤ ꯁꯦꯟꯖꯝ ꯕ꯭ꯔꯗꯔ ꯉꯁꯤ ꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯊꯥꯔꯝꯕꯅꯦ ꯑꯌꯨꯛꯇ ꯄꯨꯡ 8ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯗꯨꯒ ꯏꯆꯦ ꯄꯥꯔꯤꯅ ꯀꯔꯤ ꯑꯩꯗꯤ ꯆꯥꯔꯒꯦ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏ ꯑꯠꯆꯥ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯥꯏ ꯁꯦꯟꯖꯝ ꯑꯩ ꯈꯔꯅꯤ ꯄꯣꯊꯥꯈꯤꯒꯦ ꯑꯦꯜꯕꯤꯒ ꯇꯧꯗ꯭ꯔꯦ ꯌꯥꯏ ꯄꯣꯊꯥꯎ ꯅꯪ ꯁꯟꯇꯣꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯃꯌꯥꯝ ꯍꯥꯏꯗꯨꯒꯤ ꯀꯥꯆꯔꯟꯗꯤꯅ ꯑꯩꯒꯤ ꯆꯥꯛ ꯆꯥꯈꯤꯒꯦ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯑꯥꯔꯖꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯃꯦꯟꯗꯥ ꯁꯦꯟꯖꯝ 9 PM ꯇꯧꯔꯤ ꯈꯔꯅꯤ ꯂꯩꯔꯒ ꯇꯧꯔꯛꯀꯦ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯁ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯑꯩꯁꯨ ꯎꯗꯦ ꯈꯜꯂꯤꯅꯤ ꯔꯣꯖꯤ ꯍꯥꯏ ꯆꯥꯔꯄꯦꯟꯖꯤ ꯏꯆꯟ ꯔꯣꯖꯤ ꯏꯕꯦꯝꯃ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯑꯦꯜꯕꯤ ꯌꯥꯍꯧꯜꯂꯣ ꯀꯅꯥꯗꯅꯣ ꯌꯥꯍꯧꯜꯂꯣ ꯍꯥꯏꯁꯦ ꯁꯨꯖꯦꯇꯥ ꯏꯆꯟꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯁꯦꯟꯖꯝ ꯇꯣꯏꯅ ꯊꯥꯗ꯭ꯔꯦ ꯑꯦꯜꯕꯤ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯊꯥꯅꯤ ꯍꯥꯏ ꯑꯠꯆꯥ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ ꯑꯗꯨꯒ ꯁꯅꯥ ꯁꯦꯟꯖꯝꯅ ꯔꯣꯕꯤ ꯌꯥꯏ ꯑꯗꯨꯗꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯄꯥꯂꯤꯃꯩꯁꯅ माल पता हेंगे बिरी पियेंगे याय माल पताएंगे बिरी पियेंगे आरजे ब्रो हायना उर्वशी कꯩꯗꯧꯔꯒꯦ आरजे ब्रो हायना ममिꯠꯀ ꯀꯨꯞꯁꯜꯂꯤꯗꯨꯅ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯃꯇꯝ ꯁꯨꯖꯦꯇꯥ ꯃꯇꯝꯗꯣ ꯄꯨꯡ 8ꯗ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯗ ꯁꯦꯟꯖꯝ ꯕ꯭ꯔꯗꯔ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯗ ꯊꯥꯕꯅꯦ ꯏꯆꯦ ꯁꯨꯖꯦꯇꯥꯗꯣ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯗꯥ ꯁꯦꯟꯖꯝ ꯏꯌꯥꯅꯨꯄꯥꯒꯤ ꯃꯌꯥ ꯑꯍꯧꯕꯗꯣ ꯀꯥꯎꯗ꯭ꯔꯤꯅꯦ ꯑꯍꯧꯕꯗꯣ ꯀꯥꯎꯗ꯭ꯔꯤꯅꯦ ꯑꯗꯨꯗꯒꯤ ꯁꯤꯅꯗꯅ ꯔꯣꯕꯤꯟ ꯑꯗꯨ ꯁꯨꯖꯦꯇꯥ ꯑꯗꯨꯗꯒꯤ ꯁꯤꯗ ꯗꯥ ꯁꯦꯟꯖꯝ ꯉꯁꯤ ꯄꯨꯡ 8ꯗ ꯃꯣꯔꯅꯤꯡꯗ ꯊꯥꯏ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯏꯇꯥꯎ ꯑꯁꯔꯣꯠꯇ ꯑꯦꯜꯕꯤ ꯌꯥꯍꯧꯜꯂꯣ कहीं फुला चासी आई रो एलबी जाओ लगा लफोई की फुला चासी रो करे चंबक फुला दो परी मुचना का रोबिता माल पियेंगे आए चार पेंजे जन रोबिता नारांग करी काई चलू गया है दुगी ऐ करे मतम रेल में दमते एलबी था री नी सीतम न तल्ले एलबी करे तुम मतम लेन गया था रोजने करे इबाई था अनी हम पोथागे खल्दी दार जेगे एलबी से उबदा लाक्तबा ngamde ingonda dugi am support to wibado kaubo namde roji dumai hainu daje kaporo daje kapage dumai hairadi dumai haira kanu aidi kare matam khudingi loide support torini ko du aigi thamoidadi kanamuda kare ai कहीं लेते अमदा कदाई सपोर्ट तो अमदा एगी खंगदे रोजे एगी थमोइसे कदाई तोंगाले ए थमोइसे अइना सावरदी जाम सावी दुगैगी अइना पामजबा मिदे अइना थमोइ थादोके हाइ माइ मिने एदी एगी थमोइददी कदाई फत्तबा करीम लेसु लेते दुइदो करीम लेते एगी थमोइददी ngasi रोजीना मोनिटर सुइदो कोइ हराउरी कैदमतनो yam waraga tawbiga tawraga tawgiba mamang tawge step meyam tawgibado ado koisu jamna harauriyaba dumaina kariyai amaga tinaraga chatkadani duga amaga kariyai ngasi ai soisunu ja oisunu makha leiba mido aina thangatke haina adu wakhando khallaga tallini du aigi damaktani ko mayamgi maram mathong thamoidi khangte aidi thamoidi makha da leiri mi jesu ai moisu aigi kariyai moi damata isu kariyai tham kariyai matam khudingi support tawbige adu tani atai karim kariyai leite aigi thamoidadi mayam puna tinaraga leiba adu pame dugi elbi da wathi ngangba khotpa tawbadi dei pamde jamna दुगी चेपेंजे तावन चतलु याय दुगी प्रेमी तना नंदी करी मथन नो है चंद्रमंदन रोबी नुपागी करे नोपी नया नुपागी यादो अइना हापी खरबनी नचा नुपीना हाइदोकुला अनि हाइ रोबी दुगी सना चंद्र अजे एंगांग तुम खरबो उदे
ingang kare chicha kan da le ya room atoma sona chakhum room da le moi chang thongi YT pai bi dei che wa ka mathong marum khang dare ai YT di kara matam pi YT se kare ai akhoi YT pai ri se kare ai asi jo kare thabak amani se job amani akhoi to ise mai su kare thabak ama to kare thabak to da di YT se kare ai pai bi gi belu le dai ta re da 마수 타박도 마수 타박도 거더니 YT도 그래 타박도 다 바나다디 까디 그래 YT 까디 마망 까디로 channel pai ri na ngasi kare nongma video thangalaga nongni phammaga leibudo adu kaidi kare success hoiduna ba YT su kare si jo ka thabak amani YT se ita mina da sanjam dugi elbido yam nungai khi ai dugi sanjam badana da de se ai sangde saunu nighti sum sangi sujata ai santana rozi chummi ai urbasina ai ba kare santuna chenang nachan lupido laktu kren lakthum bido ekoi inegi machanupini Laki tombido koigi inegi machanupi ni chegi video da urami ne aje kari korta hai comedy aje ki korta hai comedy ai ita wasalata LB jaholo wari sunaningi jawon ge mathang kare LB da jaholake dugai rozina kare chaure che penjai ai dugai sujada chana okay da sanjam kaisu kai de da sum video da oina support to bi wai dugai itaw nang sigero ai kai na sig du bai bu dugai santana chichana kare ba o lakitom bi inema ni egi lakitom bi inema ni egi urbasi dugai santona hello ai dugai senjam brother kare hoi robi aidi upai nai nangna naya nupa numai nupani haikira mina ya haulo su ai rodine kare ba kap kanu dai khangde roji aidi mayam loi chele ri mayam se channel pai ba matani ai ngasi ba loi ka kare moi gi video ai sunu LB ai sunu som jaubi kai da matano ngasi aina ka kare aina changtho ga leibo to dui talle mayam su loi mayam su kare matam moi su wa na tawri ni du wa bu to akhoi na khara support ro di moi su khar mamang ka ni na adu khalla ga tani da ro di karim na te ai gi wakhang di matam loi su kare family leibani na mayam su kare ngasi ai gi LB lakte ai na ai mai gi LB chalo ai na du wakhan do khanda bana phai ai khali khoi di aduna phai mayam du kare adu wakhan da khallaga positive khallaga lega da negative khan ma se di jam hate ai di ngasi oba ai ngasi ai gelbi lakte na moi gelbi chalo ai du mai wakhan di khande nu kai nu kai samna kare ba je dollar lakla bo wakhal yam na nungai uida kaino ne dollar la ga kare pin lai du kaino ne dollar di na hana changa ga pin ga lai du dina ai gi pin gi video do udri bai se kare monetize to ga dollar $10 fara ga ni kari ai akoi na kare google pin phangi do itaw bina kare ba da senjam hoine ai du ga itaw bina rojina kare ba che santana la ko luk harabo ai du ga senjam nam brother kare hoi sujata du o nandi ai du ga robita na kare ba anu lakle ai du ga sujata jana anu ai du ga robita ai oni kare on ni he comment iba sangde ai na corona paira mane du ga santana chijana ga ubasi nangi subscribe to bani lakhi tom bina nangi subscribe to bani lakhi tom bina anu hek ida bada bom binga do sudana robi kari numit chasi haino anu ida dugai robi ana horai ga martul ga dugai tao kanano wathi ngang li do ai to ge kana wathi ngang e siga wathi ngang mo kai no ta ge LB dala wathi ngang mo ge nasam ma kana line dana ai dugai sujata heng chachi ai dugai
ꯏꯇꯥꯎꯕꯤꯅ ꯃꯣꯅꯤꯇꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯝꯅꯃꯛ ꯑꯩꯗꯤ ꯀꯔꯥꯏ ꯔꯣꯗꯤꯅ ꯀꯔꯥꯏꯕ ꯑꯩꯗꯤ ꯄꯨꯝꯅꯃꯛ ꯊꯥꯒꯠꯏ ꯈꯜꯂꯝꯕꯅꯤ ꯑꯩ ꯁꯥꯎꯅ ꯐꯣꯟꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯃ ꯂꯩꯔꯗꯤ ꯐꯧꯗꯤ ꯈꯔꯅꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯔꯦ ꯑꯩꯗꯤ ꯄꯨꯝꯅꯃꯛꯇ ꯊꯥꯒꯠꯀꯦ ꯈꯜꯂꯝꯃꯤꯅꯤ ꯑꯩ ꯁꯥꯎꯅ ꯐꯣꯟꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯀꯔꯤꯒꯤ ꯐꯣꯟ ꯊꯨꯒꯥꯏꯔꯤꯕ ꯔꯣꯖꯤꯅ ꯑꯉꯥꯡ ꯃꯆꯥ ꯅꯪꯅ ꯐꯣꯟꯒ ꯊꯨꯒꯥꯏ ꯂꯣꯏꯁꯜꯂꯨ ꯂꯥꯛꯎꯔꯣ ꯐꯣꯟ ꯀꯔꯤ ꯊꯨꯒꯥꯏꯔꯤꯕ ꯈꯟꯅꯔꯤꯔꯥ ꯅꯣꯏ ꯑꯅꯤ ꯑꯗꯨꯗꯒꯤ ꯁꯦꯟꯖꯟꯕꯗꯝꯅ ꯑꯩ ꯀꯅꯦꯛ ꯂꯩꯇꯕ ꯀꯅꯥ ꯌꯥꯎꯒꯦ ꯍꯥꯏꯔꯛꯎ ꯇꯧꯔꯛꯀꯦ ꯑꯩꯉꯣꯟꯗ ꯔꯤꯇꯔꯟ ꯇꯧꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯄꯦꯟꯖꯩꯅ ꯀꯔꯥꯏꯕ ꯍꯣꯏ ꯑꯥꯔꯖꯦ ꯔꯣꯖꯤꯅ ꯃꯣꯅꯣ ꯑꯣꯏꯈꯤꯕ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ ꯍꯣꯏꯅꯦ ꯑꯗꯨ ꯔꯣꯖꯤꯅ ꯀꯌꯥꯝ ꯋꯥꯅ ꯃꯇꯝꯒꯤꯗꯨꯒ ꯑꯦꯜ ꯕꯤ ꯇꯧꯕꯒꯤ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯅ ꯇꯧꯒꯦ ꯑꯁ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯣꯖꯤꯅ ꯀꯔꯥꯏ ꯊꯕꯛ ꯇꯧꯅ ꯏꯉꯥꯡ ꯍꯣꯠꯅꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯇꯝ ꯃꯥꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯕ ꯌꯥꯏ ꯃꯥꯅ ꯀꯔꯤ ꯁꯨꯛ ꯋꯥꯅ ꯇꯧꯈꯤꯕ ꯀꯔꯤ ꯍꯥꯏ ꯃꯇꯝꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯅꯤꯅ ꯁꯛꯁꯦꯁ ꯑꯣꯏꯗꯣꯏꯗꯣ ꯃꯃꯥꯡꯗ ꯌꯥꯝ ꯋꯥꯈ꯭ꯔꯦꯕ ꯔꯣꯖꯤꯅ ꯇꯧꯒꯤ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤꯕ ꯗꯥꯁꯟꯖ ꯑꯩꯉꯣꯟꯗꯁꯨ ꯁꯥꯞ ꯇꯧꯔꯛꯂꯣ ꯍꯥꯏ ꯑꯗꯨꯒꯤ ꯁꯨꯖꯇꯥ ꯏꯆꯟꯅ ꯃꯣꯅꯤꯇꯥ ꯋꯦꯜꯀꯝ ꯑꯗꯨꯒꯤ ꯄꯔꯤꯃꯨꯆꯟ ꯑꯥꯔꯆꯦ ꯚꯦꯔꯤ ꯒꯨꯗ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯆꯦ ꯄꯦꯟꯖꯩ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯅꯣꯏꯖꯅ ꯋꯥꯏ ꯇꯤꯁꯤꯁꯨ ꯑꯣꯐꯤꯁ ꯃꯈꯜ ꯑꯃꯅꯤ ꯊꯕꯛ ꯁꯨꯔꯗꯤ ꯀꯗꯥꯏ ꯌꯥꯗꯣꯏꯅꯣ ꯍꯣꯏ ꯏꯆꯥꯅꯨ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯒꯨꯍꯥꯇꯤꯗ ꯊꯕꯛ ꯁꯨꯗꯗꯤ ꯀꯥꯏꯗꯒꯤ ꯀꯔꯤ ꯌꯥꯗꯣꯏꯅꯣ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯊꯥ ꯑꯃ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯒ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯀꯔꯥꯏ ꯄꯣꯄꯨꯂꯔ ꯀꯔꯥꯏ ꯌꯥꯝ ꯆꯥꯎꯕ ꯆꯦꯅꯦꯜ ꯑꯣꯏꯔꯗꯤ ꯀꯔꯥꯏ ꯅꯣꯡꯃ ꯊꯥꯡꯒꯠꯂꯒ ꯍꯞꯇꯥ ꯑꯃ 10 days ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯂꯗꯤ ꯃꯣꯏ ꯁꯨꯝ ꯀꯔꯤ ꯃꯣꯏꯒꯤꯗꯤ ꯀꯔꯤ ꯚ꯭ꯌꯨꯋꯔꯁ ꯂꯩꯕꯅꯤ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯊꯥ ꯑꯃ ꯂꯦꯞꯄꯗꯤ ꯀꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯅꯣ ꯆꯦ ꯀꯁꯥ ꯃꯣꯅꯤꯇꯥ ꯍꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯨꯖꯤꯇꯥ ꯑꯗꯨꯒꯤ ꯁꯅꯥ ꯁꯟꯖꯝꯕꯗ ꯃꯌꯥꯝ ꯁꯥꯎꯅꯨ ꯑꯃꯅ ꯑꯃ ꯍꯦꯟꯈꯔꯦ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯁꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯀꯔꯤ ꯁꯦꯟꯖꯝꯕꯗꯝꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤꯀꯣ ꯑꯩꯅ ꯉꯁꯤ ꯍꯦꯜꯂꯦ ꯍꯥꯏꯅ ꯑꯣꯟꯗ ꯀꯔꯤ ꯋꯥꯔꯧꯕꯁꯨ ꯇꯧꯒꯅꯨ ꯑꯗꯨꯒ ꯑꯣꯟꯗꯒꯤ ꯃꯌꯥꯝꯅ ꯍꯦꯟꯈꯔꯦ ꯍꯥꯏꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯋꯥꯔꯧꯕꯁꯦ ꯇꯧꯕ ꯖꯥꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯃꯥꯡ ꯀꯥꯗꯣꯏꯅꯣꯕ ꯑꯃꯒ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯃꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅꯅꯤꯅ ꯀꯗꯥꯏ ꯆꯠꯇꯣꯏꯁꯦ ꯃꯃꯥꯡ ꯊꯪꯗꯣꯏꯁꯦ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯨꯛ ꯉꯁꯤ ꯑꯩꯅ ꯆꯍꯤ ꯑꯃ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯀꯅꯥꯃꯨꯛ ꯀꯔꯤꯝ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯈꯪꯗꯦꯀꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯦ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯈꯪꯗꯦ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯗꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯥꯟꯅ ꯆꯠꯈꯔꯦ ꯌꯨꯇ꯭ꯌꯨꯕ ꯃꯔꯝꯗ ꯑꯩꯅ ꯂꯥꯟꯒꯤ ꯇꯧꯈꯔꯦ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯇꯧꯗꯦ ꯑꯗꯨꯃꯥꯏꯅ ꯈꯟꯅꯕꯁꯨ ꯄꯥꯝꯗꯦ ꯑꯩꯗꯤ ꯄꯔꯤꯃꯨꯆꯟꯅ ꯀꯔꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯆꯥꯛꯄꯗꯣ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ ꯈꯪꯉꯨ ꯍꯥꯏ ꯑꯗꯨꯅꯤ ꯏꯆꯦ ꯉꯁꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏ ꯆꯥꯎꯈꯔꯦ ꯖꯍꯥ ꯑꯣꯏꯁꯨ ꯑꯩꯁꯨ ꯑꯣꯏꯁꯅꯨ ꯖꯍꯥ ꯑꯣꯏꯁꯅꯨ ꯆꯥꯎꯈꯔꯦ ꯍꯥꯏꯅ ꯉꯁꯤ ꯀꯔꯤ ꯁꯨꯃꯥꯏꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯗꯣ ꯏꯁꯥꯒꯤ ꯀꯔꯤ ꯍꯥꯏ ꯇꯦꯂꯦꯟꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯥꯎꯗꯣꯏꯁꯦ ꯏꯁꯥꯒꯤ ꯇꯦꯂꯦꯟ ꯌꯥꯎꯗꯗꯤ ꯀꯥꯏꯗꯒꯤ ꯐꯥꯎꯗꯣꯏꯅꯣ ꯃꯌꯥꯝꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯏꯁꯥꯒꯤ ꯇꯦꯂꯦꯟ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯔꯣꯖꯤ ꯃꯣꯕꯥꯏꯜ ꯀꯥꯏꯈꯤꯕꯗꯣ ꯑꯅꯧꯕ ꯂꯩꯔꯕꯣ ꯍꯥꯏ ꯏꯆꯦ ꯄꯦꯟꯖꯩꯅ ꯀꯁꯥꯃꯔꯣꯡꯊꯦꯝꯅ ꯗꯥꯔꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯀꯣꯡ ꯉꯥꯎꯔꯕꯣ ꯅꯪꯕꯨ ꯀꯁꯥꯃꯔꯣꯡꯊꯦꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯗ ꯑꯗꯨꯒ ꯇꯥꯃꯤꯅꯥꯅꯨ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯑꯣꯐꯤꯁꯇ ꯂꯥꯛꯂꯒ ꯇꯨꯝꯃꯤꯗꯣ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯏꯃꯥ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯐꯖꯅ ꯆꯩꯈꯔꯦꯅꯦ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯑꯩ ꯀꯣꯃꯦꯟ ꯄꯥꯕ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯁꯦꯟꯖꯝꯕꯔ ꯔꯣꯕꯤ ꯅꯪꯀꯣ ꯔꯣꯖꯤꯅꯀꯣ ꯑꯩ ꯈꯔꯅꯤ ꯑꯣꯐꯤꯁ ꯂꯦꯞꯄꯦ ꯚꯤꯗꯤꯑꯣꯗꯤ ꯂꯣꯏꯅ ꯌꯦꯡꯉꯤꯀꯣ ꯃꯣꯕꯥꯏꯜ ꯕꯦꯔꯥ ꯑꯣꯏꯈꯔꯦ ꯍꯥꯏꯕ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯋꯥꯔꯤ ꯇꯥꯏꯅꯣ ꯫
ꯇꯥꯍꯧꯗꯔꯦ ꯔꯣꯖꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯊꯥꯏꯃꯗꯅ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏ ꯑꯠꯆꯥ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯣ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯁꯦꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯀꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯔꯛꯎ ꯍꯥꯏꯅꯣ ꯍꯥꯏꯔꯛꯑꯣ ꯔꯣꯕꯤ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦꯅ ꯀꯔꯤ ꯔꯣꯕꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯁꯦ ꯑꯩ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯂꯩꯅꯤ ꯏꯆꯦ ꯄꯦꯟꯖꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯩꯇ꯭ꯔꯤ ꯀꯣꯟꯅ ꯂꯩꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯣꯅꯤꯇꯥꯅ ꯀꯊꯥ ꯃꯣꯅꯤꯇꯥꯅ ꯀꯔꯤ ꯕꯥꯏ ꯆꯦ ꯔꯣꯕꯤꯇꯥ ꯑꯗꯨꯒ ꯗꯤꯄꯥ ꯕ꯭ꯂꯣꯛ ꯍꯜꯂꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯗꯤꯄꯥꯁꯨ ꯂꯥꯛꯏꯌꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯑꯅꯨ ꯍꯦꯛ ꯇꯨꯝꯃꯨ ꯍꯥꯏ ꯕꯣꯝ ꯂꯪꯒꯦ ꯍꯥꯏ ꯑꯗꯨꯒ ꯁꯦꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯆꯦ ꯗꯤꯄꯥ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯤꯗꯅ ꯗꯤꯄꯥ ꯋꯦꯜꯀꯥꯝꯗꯅ ꯃꯣꯅꯤꯇꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯗꯣꯔꯤ ꯃꯥ ꯗꯤꯄꯥꯅ 15 ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒꯤ ꯏꯇꯥꯎꯕꯤ ꯗꯤꯄꯥ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯃꯌꯥ ꯆꯤꯛꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯆꯦ ꯏꯃꯣꯡ ꯐꯣꯟ ꯀꯥꯏꯈ꯭ꯔꯦ ꯑꯩ ꯁꯤꯝꯁꯨ ꯌꯨꯝꯒꯤ ꯐꯣꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯤꯅꯤ ꯅꯝꯕꯔꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯌꯥꯏ ꯗꯁꯥꯅꯤꯍꯦ ꯔꯣꯖꯤ ꯅꯪꯁꯦ ꯗꯤꯄꯥꯕ꯭ꯂꯣꯅ ꯊꯦꯡꯀ꯭ꯌꯨ ꯁꯨꯖꯇꯥ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅꯈ꯭ꯔꯦ ꯃꯣꯅꯤꯇꯥ ꯍꯥꯏꯅ ꯃꯥꯏꯛ ꯄꯥꯏꯈꯔꯦ ꯑꯗꯨꯒꯤ ꯔꯣꯖꯤꯅ ꯋꯦꯜꯀꯥꯝ ꯆꯦ ꯗꯤꯄꯥ ꯒꯥꯔꯤ ꯒꯥꯔꯤ ꯐꯪꯗ ꯐꯪꯗꯕꯣ ꯍꯥꯏ ꯒꯥꯔꯤ ꯐꯪꯗ꯭ꯔꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯅꯣꯏꯗꯅ ꯑꯥꯔꯁꯦ ꯑꯩ ꯈꯪꯗꯦ ꯄꯤꯟꯒꯤ ꯚꯤꯗꯤꯑꯣꯗꯨ ꯎꯔꯦ ꯑꯗꯨꯅꯤ ꯏꯆꯦ ꯀꯔꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏ ꯃꯣꯅꯤꯇꯥꯏꯁ ꯇꯧꯔꯒ ꯗꯣꯂꯔ ꯆꯪ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏ ꯃꯣꯕꯥꯏꯜꯗ ꯀꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯥꯏꯁꯀ ꯑꯦꯠꯀ ꯂꯥꯛꯄꯗꯣ ꯑꯗꯨ ꯑꯦꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯗꯣꯂꯔ ꯑꯣꯏꯔꯤꯅꯤꯅꯕ ꯑꯗꯨ ꯗꯣꯂꯔꯗꯣ $10 ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯤꯟꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯑꯣꯞꯁꯟꯗꯣ ꯂꯥꯛꯏꯕ ꯌꯨꯇꯨꯕꯇꯒꯤ ꯑꯗꯨ ꯑꯦꯄ꯭ꯂꯥꯏꯗꯣ ꯇꯧꯔꯒ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯂꯣꯏꯔꯒ ꯈꯣꯠꯂꯒ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯄꯤꯟ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯒꯤ ꯗꯤꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯤꯄꯥꯕ꯭ꯂꯣꯅ ꯍꯦꯜꯂꯣ ꯁꯅꯥ ꯁꯟꯖꯝ ꯍꯥꯏ ꯑꯗꯨꯒ ꯗꯤꯄꯥꯅ ꯔꯣꯕꯤꯇꯥ ꯕꯣꯝ ꯍꯥꯏ ꯑꯗꯨꯗꯨꯅ ꯗꯥꯔꯁꯦ ꯌꯥꯡꯅ ꯄꯥꯔꯛꯑꯣꯅꯦ ꯑꯩ ꯇꯞ ꯄꯥꯒꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅ ꯄꯥꯁꯤ ꯀꯩꯅꯣꯖꯤ ꯑꯗꯨꯒ ꯁꯟꯖꯝꯅ ꯀꯔꯤ ꯍꯥꯏꯕ ꯕ꯭ꯔꯗꯔꯅ ꯑꯅꯨ ꯀꯤꯖꯗꯦꯗ ꯇꯧꯅꯨ ꯕꯣꯝ ꯄꯣꯛꯈꯥꯏꯖꯅꯤ ꯐꯃꯨꯡ ꯃꯈꯥꯗꯣ ꯔꯣꯕꯤꯒꯤ ꯕꯣꯝꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯗꯥ ꯁꯦꯟꯖꯝ ꯗꯥꯁꯦ ꯕ꯭ꯔꯣ ꯂꯥꯏꯛ ꯍꯥꯏ ꯎꯕꯁꯤꯅ ꯀꯩꯅꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯂꯥꯏꯛ ꯍꯥꯏ ꯑꯗꯨꯒ ꯄꯅꯤꯠꯃꯨꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯍꯥꯏ ꯗꯤꯄꯥꯅ ꯀꯔꯤ ꯍꯥꯏ ꯔꯣꯖꯤ ꯊꯦꯡꯛꯁ ꯍꯥꯏ ꯍꯦꯂꯤꯀꯣꯞꯇꯔ ꯄꯨꯂꯥꯏ ꯔꯣꯕꯤꯇꯥꯅ ꯆꯦ ꯏꯃꯣꯝ ꯕꯥꯏ ꯑꯗꯨꯒꯤ ꯁꯨꯖꯥꯇꯥꯅ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯁꯨꯖꯥꯇꯥꯅ ꯆꯦ ꯃꯣꯃꯣꯝ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯁꯦꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯁꯨꯖꯥꯇꯥ ꯉꯥꯏꯈꯣꯅꯦ ꯍꯥꯏ ꯑꯗꯨꯒꯤ ꯏꯇꯥꯎꯕꯤꯅ ꯆꯥꯈꯤꯒꯦ ꯑꯣꯟꯗ ꯊꯝꯒꯦ ꯌꯥꯏ ꯑꯗꯨꯒ ꯗꯤꯄꯥꯅ ꯕꯥꯏ ꯕꯥꯏ ꯆꯤꯆꯦ ꯄꯔꯤ ꯑꯗꯨꯒꯤ ꯄꯔꯤꯃꯣꯆꯟ ꯔꯣꯕꯤꯇꯥ ꯁꯨꯖꯥꯇꯥ ꯑꯗꯨꯗꯒꯤ ꯁꯨꯖꯥꯇꯥꯅ ꯆꯤꯅ ꯀꯔꯦ ꯑꯩ ꯆꯠꯂꯣ ꯌꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯑꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯩꯅꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯌꯥꯎꯔꯗꯤ ꯗꯨꯅ ꯐꯣꯟ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏ ꯑꯩ ꯑꯗꯨ ꯐꯠꯇꯦꯀꯣ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯠꯇꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯕꯣꯝ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯣꯏꯖꯅ ꯁꯨꯟꯖꯝ ꯕ꯭ꯔꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯥꯏꯗꯤ ꯄꯣꯔꯛꯑꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝ ꯕ꯭ꯔꯥꯗꯔꯅ ꯑꯅꯨ ꯅꯥꯏ ꯍꯥꯏ ꯑꯗꯨꯒ ꯗꯤꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯀꯔꯤ ꯇꯣꯔꯀꯔꯤ ꯆꯥꯒꯦ ꯑꯗꯨꯗꯒꯤ ꯂꯩꯊꯣꯏ ꯋꯥꯡꯖꯝ ꯍꯥꯏ ꯑꯗꯨꯒ ꯑꯣ ꯑꯠꯁꯥ ꯀꯅꯥꯅꯣ ꯁꯤꯁꯦ ꯔꯥꯖ ꯕ꯭ꯔꯗꯔ ꯑꯥꯔꯖꯦ ꯏꯅꯥꯎꯕꯨ ꯋꯥꯔꯧꯏ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯁꯤꯕꯨ ꯏꯃꯥ ꯗꯁꯥꯅꯤ ꯑꯩꯉꯣꯟꯗꯕꯨ ꯋꯥꯔꯧꯔꯤ ꯍꯥꯏꯁꯤꯅ ꯀꯩꯗꯃꯛꯇ ꯋꯥꯔꯧꯔꯤꯅꯣꯕ ꯔꯥꯖ ꯕ꯭ꯔꯗꯔꯅ ꯀꯔꯥꯏ ꯀꯩꯁꯝ ꯁꯦꯟꯖꯝ ꯄ꯭ꯔꯣ ꯍꯥꯏꯅ ꯔꯣꯖꯤꯅ ꯀꯔꯤ ꯋꯥꯏꯇꯤꯒꯤ ꯄꯩꯁꯥꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯃꯥꯏꯇꯤꯒꯤ ꯄꯩꯁꯥꯒ ꯃꯪꯗ ꯃꯪꯗꯔꯦ ꯗꯥ ꯃꯣꯅꯣ ꯑꯣꯏꯔꯤꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯦ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛ ꯃꯣꯅꯣ ꯇꯧꯔꯕꯅꯤꯅ ꯃꯊꯪ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯂꯣꯏ ꯀꯔꯤ ꯂꯥꯛꯀꯅꯤꯗ ꯑꯗꯨꯗꯒꯤ ꯗꯤꯄꯥ ꯃꯣꯁꯣꯗꯥꯏꯜꯅꯤ ꯅꯪꯗꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝ ꯕ꯭ꯔꯗꯔ ꯑꯅꯨ ꯁꯤꯁꯇꯔ ꯐꯧꯕ ꯑꯩ ꯍꯣꯠꯅꯕ ꯉꯝꯗꯔꯦ ꯀꯔꯤ ꯑꯅꯨ ꯁꯤꯁꯇꯔ ꯑꯅꯨ ꯑꯁꯤ ꯐꯧꯕ ꯑꯩ ꯍꯣꯠꯅꯕ ꯉꯝꯗꯔꯦ ꯅꯨꯡꯉꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯅꯦ ꯂꯩꯇꯣꯏ ꯋꯡꯖꯝ ꯁꯞꯄꯣꯔꯠ ꯇꯧꯅꯗꯤ ꯌꯥꯏ ꯇꯧꯅꯗꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯎꯔꯕꯁꯤꯅ ꯄ꯭ꯔꯣ ꯂꯥꯏꯛ ꯑꯗꯨꯗꯒꯤ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗ ꯂꯥꯏꯛ ꯊꯥꯏ ꯁꯟꯖꯝ ꯕ꯭ꯔꯗꯔꯅ ꯀꯔꯤꯕ ꯔꯣꯕꯤ ꯕꯣꯝꯗ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯅꯦ ꯑꯗꯨꯒꯩ ꯗꯤꯄꯥꯅ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯑꯅꯨ ꯍꯥꯏꯗꯨꯒꯤ ꯑꯅꯨꯏꯆꯅ ꯁꯟꯖꯤꯇꯕ꯭ꯔꯣ ꯍꯣꯏꯗ ꯍꯥꯏꯗꯨꯒꯤ ꯗꯤꯄꯥꯅ ꯀꯔꯦ ꯎꯔꯕꯁꯤ ꯌꯥꯏ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯅ ꯗꯤꯄꯥ ꯍꯥꯎꯔꯅꯤ ꯌꯥꯏ ꯇꯤꯟꯗꯥꯖꯕ꯭ꯔꯣ ꯇꯦꯂꯦꯟ ꯊꯤꯕꯇ ꯁꯤꯗꯣꯔꯦ ꯇꯦꯂꯦꯟ ꯊꯤꯕꯗ ꯁꯤꯗꯣꯔꯦ ꯍꯥꯏ ꯇꯦꯂꯦꯟꯁꯦ ꯃꯁꯥꯒꯤ ꯀꯔꯤ ꯍꯥꯏ ꯄꯨꯊꯣꯛꯀꯗꯣꯏꯅꯤ ꯇꯦꯂꯦꯟ ꯑꯃ ꯑꯗꯨꯅꯤ ꯍꯥꯏꯁꯦ
Dugai urbasi na kare di pai lo kari hijang saki ke dugai di pana nga thong ba chai urbasi di kari hijang sake dugai sujata na ei call la ke ko on lei dugai gi rojina ei talent mayam puthokpa ngam ngani adu yumgi hal laman mayam ama leibanina problem khara oire talent utpada chummi ne roji kare han jumda han leibanina wam waya ba dugagi urbasina gareba dipa aidi ngauba chaki ai dugagi urbasina rozi ai dugagi amsama duga sanjam bradana kare aina yauri sedi mayam mai pakna ba yaupani noi mayam gi support hoina sanjam brother thamoi jam nungsiye dumaina haira pose hoina dumaina nungsi rise dugagi rozi brother rozina gareba urbasi aina love you dugagi dipana nungairi bo ai dugagi rozina che dipa khara khara nungairi che didi ai dugagi sana sanjam bradana kare rozi saubase yamna fattabani mana khan mana kong taraga yengu ko saubase yamna fattabani dasa maungda saurusu dasa maungda saurusu ai dasa maungda saurusu sel benjaya senjam nangi uti unit ki mi puna maktagi support toroglo ai dugai rozina kanaiba yam chummi ibai sanjam dugai dipana kanaiba isu adum nungai di rozi kuire wari sana dabai kap kare kapo nanga dipaga no yani dugai sanjam brother bro robi di bom nate pas kare pas ni ai pus pus ni ai kare bom nate pus ni ai dugai rozina kanaiba kuire se dipai dugai dipana rozi miss tori ai dipano rozi nangi kare noi nipa leiribo dugai sanjam pradana ga che penjai matam se matam amani ei hajik delhi dani hey rozi che dipai dugai sanjam pradana rozi nungai te ko nangi wari se dugai gi rozi na kare ba waiti se dar je dasu waroba mi leibore dugiam tapchaba ibung sida pele da ko waiti khangde kanana nungsiba mi aise kare mami loi mana bro mi makhut manga mana bro aise rozi dugagi rozina kare ba ibai sanjam ngatang kapsiro ai dugagi anu nang sama tharake sanjam lake pos lau base ai kare sanjam lakle pus lau bi se dugagi pus lau bi se dugagi tau bina da sanjam bom sari ai dugagi robitana kare ba anu nang bom ne daga sari oma sari chalai arche ai dugagi sana sanjam na robi anuna haise chumbro ai dugai rozina che robi kari hinjang no ai dugai sari chena kyam kuirage lb thaba che 1 hours fare dugai dipana kare welcome che sa dugai gi sanjan bradana khara achouba sao robi ei loge ai dugai anuna kare kenu inga bai che no rozina che esa loi dore dugai gi itau bina da sanjam anu se bot laubi tawri se sanjam badamna hai asar ei laiko ai dugai itau bina rozi hawai thongba nangdi ai dugai sai chana je tum pen da ba mali ichang khangde pung ngarang ngasi office salaga pung ama gi duga yam tuning bana ga ui ba se di kare phama ga yam wai da char da phama ui ba dugai hawai thongba nangdi da sa tum pen da mali che tumba di pung ama ngarang pung ama tai du di che aina tumba se adune jam theng tumia ba matam se kare timing se gi chana dare ai tare na dugai rozina kare exam tharamaga han khare dar de kare exam tharamga han khare dar je sumaina kare aina laik pa matam da sumaina kare pung ama ni bu sumaina laik para mading asi kare yorangoni ai do rozi jamna kare antu matam de jamna kare mang kare ba anu ke samna sanjam pro robi se lb kudingi pus ni ai dugagi dipana ai wari tage ai dugai rozina robita che hauni ai dugai tabino ke da sanjam big sage
Coba sangi roji nang che dipa nang tau wari and dugai sana sanjam brother Robi nang kamaina khangi nino but but lawi hai se dagagi tau binan da sanjam anu se maju kra moi jau bini ai dagagi sanjam brother na hoi sau Robi daga arje bro tumning ai urbasi tumning pung ya tare pung tana hele dagagi dipana kare roji ai wari tage ai gi comment tongna bai wa leitere ai ini dipang goro sum toro comment dugai anu ichena kare ba sanjam bro aidi nongma LB da moi thokte ko Robi di LB khudingi pushni hosh kari wari noi tori wari sibu jamna kare chasala ba se push tori sibu esa ichena kare ba ei kana maga kauna de kai gino ai ga su kauna dro ai se dugai tabina da sanjam eiga wari sanabada bot haina toriba duga khangi bai dugagi sanjam bradana ka Robi ha kamai khali no nang ai dugagi rojina kare ba leiroi nang che dipa dum nganguai ajebrogi LB se moina chai re moi thojala na kai khana phajana chasala ma re hangde thok na ta leire gas ta thadok po maham leito ni na makhala onda thadore mayam anuna kana che sa na duga sa ni na kap kana duga basina good night mayam urbasi good night nang krai masa nungai te itu potharo duga anu chena krai badipa tumna duga urbasi aje bro good night urbasi duga gi anu kaisam na good morning urba duga bitapina da sanjam anu hangjalu anunda hangjalu amutang dugagi urbasina che anu good night dugagi esa isina arje ngasi su thang kari thing duiro pung baro ekti tai je tumma dadi iche LB tha diba iche esa LB tha ga draba iche esa LB je pung theng manina mayam se lakpa matam phangde mayam su loi kare ai family leibani na mayam su tumba matam su kare ingang leibani na mayam su lakpa matam su kare sangdre hai tare da dugagi school ngan school chapani na mayam su kare ngan na tumba bani na adu na to iche sar gi LB se mayam su lakta ba khara oi adu gi khara ngan na tharo iche sar mayam su kara ngatang jau ba ngam gani na duga sanjam pradana kare anu loire ko Robi manam se kamai to game don chak manam muram oi rai se don chak sana to iro don chak ali bi cha sara di manam da di phaja bani he bitana dipa nang moi thok arabo ai urbasina anu che ai no khane duga bitana dia sanjam ai dipana kare banu live da tumadi arje boro sau khrani ai anu live ta tumadi arje boro sau khrani ai ma kari gi saudi ba ai saudi he diba Robitana ita bina urbasi bai duga rojina darje se yam wana comment pare mani roji ai jam comment pa ba tal ya bai je ngam dia ba pa ba se jam jang sai jana isu wari ta ge duga dipana rai na te Robita nang ni hasmola chaune duga anu jana rai dipa mamit usallo mana di mobile da thamlo ai khanau kange bo ai comment pa loina habus kare hai loina habus kare che sana dugagi ras badan kare ba sorry ras badan ga ire ne sanjam pradan anu ping pansa khangbro anu ping pansa khangbro ai dugai rojina moi thokpa thi phai ba da ikai ba ya de ko ai dugagi anu ge roji ena no kare dugagi rojina thi phai ba moi thokpa ikai radi chawbo su ikai ruwa kare chabo su ikai ruwa ai roji nai re nang wari sin matam dadi ikai gani mi mamang da kare talaga kumai moi thok tu ne mai tonga tuminna so chala la tong ta ba mi ge party chala gai na ba lau thok ja ga tongan chala ga ma pan chala ga tha da ba
ꯑꯗꯨꯗꯒꯤ ꯑꯅꯨꯖꯅ ꯄꯤꯡ ꯃꯟꯁꯥ ꯑꯗꯨꯗꯒꯤ ꯗꯤꯄꯥꯅ ꯎꯔꯕꯁꯤ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯁꯥꯏꯖꯅ ꯑꯩ ꯑꯣꯟꯗ ꯂꯩꯒꯦ ꯆꯥꯛ ꯊꯣꯡꯉꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯗꯥꯔꯁꯦ ꯉꯁꯤꯒꯤ ꯊꯤ ꯀꯥꯏꯔꯛ ꯐꯥꯏꯔꯒꯦ ꯑꯃꯨꯔꯛ ꯐꯥꯏꯌꯦ ꯑꯌꯨꯛꯇ ꯗꯥꯔꯁꯤꯗꯤ ꯑꯌꯨꯛꯇ ꯀ꯭ꯂꯤꯌꯥꯔ ꯇꯧꯏ ꯂꯣꯏ ꯑꯗꯨ ꯂꯣꯏꯔꯒ ꯅꯝꯁꯤꯜꯂꯤꯅꯤ ꯑꯗꯨꯒ ꯗꯤꯄꯥꯅ ꯍꯥꯏꯕ ꯅꯪ ꯍꯧꯔꯕ ꯃꯣꯏ ꯊꯣꯛꯄ ꯊꯤ ꯐꯥꯏꯕ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅꯥ ꯆꯦ ꯗꯤꯄꯥ ꯅꯪ ꯊꯤ ꯐꯥꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯣꯏ ꯕꯥꯔꯣ ꯇꯦꯔꯣꯗ ꯑꯦꯜꯕꯤ ꯊꯥꯔꯗꯤ ꯃꯤꯀꯨꯞ ꯊꯣꯛꯄ ꯃꯇꯝꯗ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯗꯤ ꯌꯥꯎꯔꯦ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯌꯥꯏ ꯎꯁꯥ ꯏꯆꯤꯟꯅꯥ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯃꯣꯏꯒ ꯊꯤꯒ ꯌꯥꯎꯔꯝꯃꯦ ꯑꯩꯁ ꯏꯆꯦ ꯎꯁꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗꯤ ꯁꯥꯟꯇꯤꯗ ꯂꯩꯌꯨ ꯅꯠꯇꯗꯤ ꯆꯥꯛꯆꯥ ꯃꯇꯝꯗ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯤ ꯌꯥꯔꯦꯅ ꯐꯖꯔꯦꯅ ꯑꯗꯨꯗꯤ ꯑꯗꯨꯒ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯀꯔꯤꯕ ꯑꯅꯨꯔꯣꯕꯤ ꯄꯤꯡ ꯄꯥꯡ ꯅꯍꯤ ꯒꯟꯗꯪ ꯇꯧ ꯒꯗꯪ ꯊꯨꯁ ꯄꯗꯪ ꯃꯅꯥ ꯗꯪ ꯈꯪꯕ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯍꯥꯍꯥ ꯑꯗꯨꯗꯒꯤ ꯗꯤꯄꯥꯅ ꯔꯣꯖꯤ ꯑꯩ ꯑꯦꯜꯕꯤꯗ ꯐꯥꯏꯗꯦꯅꯦ ꯌꯥꯏ ꯑꯗꯨꯒ ꯁꯥꯏꯁꯤꯅ ꯅꯪꯅ ꯊꯥꯔꯁꯨ ꯂꯥꯛꯄꯤꯗꯦ ꯌꯥꯁꯦ ꯀꯅꯥꯅꯣ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯏꯀꯥꯏꯗꯔꯗꯤ ꯊꯤ ꯐꯥꯏꯕꯁꯨ ꯀꯥꯏꯕ ꯌꯥꯗꯦ ꯃꯨꯛꯕꯥꯡ ꯇꯧꯔꯤꯗꯣ ꯀꯥꯏꯗ ꯊꯝꯗꯤꯔꯤꯒꯦ ꯅꯆꯤꯟꯗ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯈꯔ ꯃꯨꯛꯕꯥꯡ ꯇꯧꯁꯨ ꯂꯦꯞꯇꯤꯅ ꯊꯝꯃꯤ ꯅꯪꯁꯨ ꯂꯦꯞꯇꯤꯅ ꯊꯝꯃꯤ ꯑꯩꯁꯨ ꯂꯦꯞꯇꯤꯅ ꯊꯝꯃꯤ ꯆꯥꯛꯇꯤ ꯅꯨꯡꯇꯤꯒꯤ ꯃꯨꯛꯕꯥꯡ ꯇꯧꯗꯁꯨ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩ ꯃꯣꯏ ꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤ ꯍꯥꯏ ꯃꯤ ꯃꯃꯥꯡꯗ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯄ ꯌꯥꯕ꯭ꯔꯥꯕ ꯅꯪꯅ ꯉꯁꯤ ꯄꯥꯔꯇꯤ ꯑꯃ ꯆꯠꯂꯒ ꯃꯣꯏꯗꯣ ꯕꯣꯠ ꯂꯥꯎꯊꯣꯛꯄ ꯃꯤ ꯃꯃꯥꯡ ꯊꯣꯛꯄꯗꯣ ꯀꯥꯏ ꯌꯥꯗꯣꯏꯒꯦ ꯑꯗꯨꯗꯣ ꯇꯨꯃꯤꯟꯅ ꯀꯥꯞ ꯇꯥꯕ ꯁꯣꯟ ꯆꯠꯂꯒ ꯑꯗꯒꯤ ꯏꯇꯥꯎꯕꯤꯅ ꯇꯥ ꯁꯤꯟꯖꯃꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯦ ꯗꯤꯄꯥ ꯃꯨꯛꯕꯥꯡꯗꯤ ꯇꯧꯗ꯭ꯔꯣ ꯍꯥꯏꯗꯨꯒ ꯔꯥꯖꯕ꯭ꯔꯣꯒꯤ ꯃꯤꯠꯁꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯈꯪꯗꯦꯗ ꯃꯇꯝꯁꯦ ꯀꯗꯥꯏ ꯇꯨꯝꯕ ꯊꯦꯡ ꯊꯦꯡ ꯇꯨꯝꯃꯦ ꯑꯩ ꯈꯪꯗꯦ ꯃꯤꯠꯁꯦ ꯅꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯁꯥꯔ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯑꯩꯗꯤ ꯑꯌꯨꯛꯇꯒꯤ ꯄꯨꯡ ꯀꯔꯤ ꯍꯥꯏ ꯃꯥꯄꯜ ꯇꯔꯥꯗꯒꯤ ꯑꯦꯜꯕꯤ ꯍꯧꯕꯁꯤꯅ ꯄꯨꯡ ꯅꯨꯡꯗꯥꯡ ꯄꯨꯡ ꯕꯥꯔꯣ ꯍꯦꯛꯄꯨ ꯑꯦꯜꯕꯤꯅꯤ ꯇꯧꯔꯤꯁꯦ ꯌꯥꯎꯔꯤꯁꯦ ꯗꯁꯥꯅꯤ ꯑꯩꯁꯦ ꯁꯥꯔ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯑꯗꯨꯒ ꯌꯦꯡꯉꯨꯁꯤꯅ ꯉꯁꯤꯒꯤ ꯑꯦꯜꯕꯤ ꯇꯣꯄꯤꯛꯁꯦ ꯊꯤ ꯃꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒ ꯌꯦꯅꯨ 13ꯁꯦ ꯑꯅꯧꯕ ꯒꯥꯔꯤꯔꯣ ꯍꯥꯏ ꯑꯗꯨꯒ ꯁꯤꯗꯇꯅ ꯇꯨꯀꯠꯆꯩꯀꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯁꯥꯔ ꯆꯦ ꯑꯩꯗꯤ ꯐꯪꯅꯗꯦ ꯍꯥꯏ ꯏꯆꯦ ꯉꯁꯥꯏ ꯄꯨꯡ ꯕꯥꯔꯣꯗ ꯊꯥꯏꯌꯦ ꯑꯦꯜꯕꯤ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯄꯨꯡ ꯕꯥꯔꯣꯗ ꯌꯥꯎꯔꯤꯅꯤ ꯄꯨꯡ ꯕꯥꯔꯣꯗꯤ ꯄꯨꯡ ꯑꯃꯐꯥꯎ ꯑꯦꯜꯕꯤ ꯌꯥꯎꯔꯤꯅꯤ ꯑꯗꯨꯒ ꯅꯨꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯗꯤꯄꯥꯅ ꯔꯣꯖꯤ ꯅꯪ ꯀꯣ ꯍꯥꯏ ꯑꯗꯨꯒ ꯅꯨꯡꯊꯤꯅ ꯑꯥꯔꯖꯤ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯏꯆꯦ ꯁꯥꯅ ꯀꯔꯤ ꯍꯥꯏꯅꯣ ꯁꯥꯏ ꯑꯗꯨꯒ ꯏꯆꯦ ꯁꯥꯅ ꯊꯤꯒ ꯃꯣꯏꯒ ꯌꯥꯏꯐꯔꯦ ꯏꯆꯦꯅ ꯑꯅꯨ ꯀꯔꯤ ꯀꯔꯤ ꯑꯅꯨ ꯀꯩ ꯐꯪꯅꯗꯦ ꯍꯥꯏꯕꯅꯣ ꯀꯔꯤ ꯐꯪꯅꯗꯦ ꯍꯥꯏꯕꯅꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯤꯇ ꯏꯆꯦꯒꯤ ꯑꯦꯜꯕꯤꯗꯣ ꯐꯪꯅꯗꯦ ꯍꯥꯏꯕ ꯄꯨꯡ ꯕꯥꯔꯣꯗ ꯑꯦꯜꯕꯤ ꯊꯥꯕꯗꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯋꯥꯟꯗ ꯂꯩꯔꯝꯃꯅꯤ ꯇꯨꯝꯅ ꯂꯩꯔꯝꯃꯤꯗꯣ ꯅꯪ ꯑꯦꯜꯕꯤ ꯀꯥꯏ ꯐꯪꯅꯗꯣꯏꯒꯦ ꯄꯨꯡ ꯕꯥꯔꯣꯗ ꯏꯆꯦ ꯁꯨꯖꯥꯇꯥꯅ ꯀꯅꯥ ꯆꯦ ꯎꯁꯥ ꯅꯣꯛꯀꯗꯨꯅ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯪꯉꯒ ꯊꯣꯛꯄꯅꯤꯅꯦ ꯖꯍꯥꯃꯤꯗ ꯇꯥꯏꯅꯔꯁꯨ ꯌꯥꯅꯕ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯃꯈꯣꯟ ꯍꯧꯈ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯔꯣꯖꯤ ꯃꯈꯣꯟꯗꯣ ꯍꯧꯔꯗꯤ ꯐꯖꯔꯅꯤꯅꯦ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯝꯅ ꯆꯦ ꯎꯆꯥ ꯍꯥꯏꯅ ꯃꯌꯥꯡꯅ ꯀꯔꯤ ꯑꯩꯈꯣꯏ ꯀꯔꯤ ꯃꯌꯥꯡꯅ ꯄꯜꯂꯣꯏꯀꯣ ꯖꯍꯥ ꯀꯔꯤ ꯃꯤꯒꯤ ꯀꯔꯤ ꯀꯣꯃꯦꯗꯤ ꯄꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯈꯔ ꯕꯥꯁꯇꯒ ꯆꯠꯂꯛꯑꯒ ꯃꯇꯝꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯣꯏ ꯊꯣꯛꯑꯒ ꯃꯅꯝ ꯅꯝꯊꯤꯕꯁꯦ ꯀꯅꯥꯅ ꯇꯥꯏꯅꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯁ ꯗꯁꯥꯅꯤ ꯑꯗꯨ ꯃꯇꯝꯗꯗꯤꯕꯣ ꯑꯣꯅꯤꯡꯕꯅ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯍꯥꯏꯅ ꯈꯤꯔꯀꯤ ꯍꯥꯡꯉꯒ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠ ꯂꯧꯔꯤꯅꯦ ꯑꯩꯗꯤ ꯁꯨꯄꯔꯗ ꯑꯩꯈꯣꯏ ꯁꯨꯄꯔꯗ ꯆꯠꯂꯤꯁꯦ ꯃꯌꯥꯡꯒꯤ ꯃꯣꯏ ꯊꯣꯛꯄꯁꯦ ꯀꯔꯤ ꯍꯥꯏ ꯅꯝꯊꯤꯕꯅ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯩ ꯀꯔꯤ ꯆꯥ ꯂꯥꯛꯏꯅꯣ ꯈꯪꯗꯦꯕꯣ ꯀꯔꯤ ꯍꯥꯏ ꯅꯣꯡ ꯅꯤꯅꯤ ꯊꯤ ꯐꯥꯏꯗ꯭ꯔꯒ ꯀꯔꯤ ꯍꯥꯏ ꯕꯥꯁꯇ ꯇꯣꯡꯉꯛꯄ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯦꯕ ꯅꯝꯊꯤꯕꯅ ꯍꯥꯏꯗꯤ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯄꯨꯔꯥ ꯂꯣꯏꯔꯦꯅ ꯚꯥꯏꯔꯁ ꯑꯗꯨꯃꯥꯏꯅ ꯅꯝꯊꯤꯅ
ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯇꯤꯒꯤ ꯊꯤ ꯐꯥꯏꯔꯗꯤꯅꯦ ꯂꯦꯇꯤꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯗꯤ ꯀꯗꯥꯏ ꯃꯣꯏ ꯊꯣꯛꯄꯁꯨ ꯀꯗꯥꯏ ꯃꯅꯝ ꯅꯝꯗꯕꯅꯤ ꯆꯦ ꯎꯁꯥꯏꯅꯣ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯆꯦ ꯎꯁꯥꯏꯅꯣ ꯑꯗꯨꯗꯒꯤ ꯁꯤꯟꯖꯝꯅ ꯋꯥꯔꯤꯅꯤꯅꯦ ꯅꯨ ꯄꯤꯡ ꯄꯟꯁꯥ ꯍꯥꯏꯁꯦ ꯗꯤꯄꯥꯅ ꯆꯦ ꯎꯁꯥ ꯑꯗꯨꯒ ꯆꯦ ꯁꯥ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯑꯗꯨꯒ ꯗꯤꯄꯥꯅꯣꯂꯣꯖꯤ ꯅꯪ ꯇꯧꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯅꯣꯏꯅ ꯁꯟꯖꯝꯕ꯭ꯔꯣ ꯍꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯍꯣꯏ ꯏꯆꯦ ꯗꯤꯄꯥ ꯑꯩꯁꯨ ꯊꯣꯛꯇꯣꯏꯃꯤ ꯍꯥꯏ ꯑꯗꯨꯒꯤ ꯉꯁꯥꯏꯁꯤꯅ ꯍꯌꯦꯡ ꯃꯣꯔꯅꯤꯡꯗ ꯊꯥꯅꯤ ꯄꯨꯡ 10ꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯍꯪꯕꯤꯔꯛꯑꯣ ꯀꯅꯥꯒꯤ ꯑꯌꯨꯛꯇ ꯑꯦꯜꯕꯤ ꯂꯩꯕꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯆꯦ ꯁꯨꯖꯗꯥꯗ ꯄꯨꯡ 8ꯗ ꯊꯥꯕꯅꯦ ꯑꯩꯇꯩꯗꯤ ꯈꯪꯗꯦ ꯏꯆꯦ ꯀꯗꯥꯏ ꯕꯦꯝꯆꯥꯁꯨ ꯄꯨꯡ 10 ꯊꯥꯕꯅꯦ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯕꯦꯝꯆꯥ ꯀꯗꯥꯏ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦꯅ ꯊꯥꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯡꯅꯤꯡꯗꯤ ꯊꯥꯔꯣꯏ ꯍꯥꯏꯕꯅꯦ ꯉꯁꯤ ꯅꯨꯡꯊꯤꯟꯗ ꯊꯥꯕꯅꯤ ꯉꯁꯥꯏ ꯑꯗꯨꯒ ꯗꯤꯄꯥꯝꯂ ꯔꯣꯖꯤꯒꯤꯗꯤ ꯇꯣꯏꯂꯦꯠ ꯂꯩꯇꯕꯅꯤ ꯍꯥꯏ ꯔꯣꯖꯤꯒꯤꯗꯤ ꯇꯣꯏꯂꯦꯠ ꯂꯩꯇꯕꯅꯤ ꯑꯗꯨꯗꯒꯤ ꯁꯟꯖꯝꯕ꯭ꯔꯗ ꯗꯤꯄꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯗꯨꯒ ꯊꯤ ꯐꯥꯏꯗ꯭ꯔꯁꯨ ꯃꯤꯁꯨ ꯃꯣꯏ ꯊꯣꯛꯇ꯭ꯔꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯅ ꯗꯦꯜꯂꯤ ꯀꯗꯥꯏ ꯈꯣꯡ ꯍꯥꯝꯃꯗꯤ ꯀꯗꯥꯏ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯤ ꯀꯗꯥꯏ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨꯒ ꯅꯣꯏ ꯏꯆꯦꯅ ꯀꯗꯥꯏꯕ ꯃꯨꯛꯕꯥꯡ ꯆꯥꯕ ꯅꯨꯃꯤꯠꯇꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯍꯦ ꯑꯥꯔꯖꯦ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯨꯛꯕꯥꯡ ꯂꯣꯏꯔꯒ ꯅꯁꯥꯗꯣ ꯏꯁꯩ ꯃꯨꯛꯕꯥꯡ ꯆꯥꯔꯒ ꯀꯔꯤꯝ ꯇꯧꯗꯦꯗ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯆꯥꯔꯒ ꯑꯩꯗꯤ ꯀꯗꯥꯏ ꯆꯥ ꯂꯣꯏꯔꯒ ꯉꯥꯛꯇꯪ ꯀꯗꯥꯏ ꯋꯥꯛꯀꯤꯡ ꯇꯧꯔꯒ ꯈꯣꯠꯂꯒ ꯑꯩꯗꯤ ꯀꯗꯥꯏ ꯃꯨꯛꯕꯥꯡ ꯇꯧꯕ ꯈꯨꯗꯤꯡꯒꯤꯗꯤ ꯅꯨꯡꯗꯥꯡꯗ ꯌꯥꯝꯅ ꯇꯧꯋꯦꯕ ꯅꯨꯡꯗꯥꯡꯗꯒꯤꯗꯤ ꯃꯇꯝꯗ ꯑꯩ ꯅꯨꯡꯊꯤꯟꯗꯗꯤ ꯀꯗꯥꯏ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯝ ꯐꯪꯗꯦ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯤ ꯇꯧ ꯂꯣꯏꯔꯒ ꯉꯥꯛꯇꯪ ꯈꯔ ꯋꯥꯛꯀꯤꯡ ꯆꯠꯂꯒ ꯂꯥꯛꯑꯒ ꯇꯨꯝꯃꯅꯤ ꯇꯨꯝꯃꯒ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯐꯖꯅ ꯐꯥꯏꯗꯣꯛꯑꯒ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯅꯤ ꯃꯕꯨꯛꯁꯦ ꯑꯗꯨꯒ ꯌꯥꯔꯦ ꯑꯗꯨꯅꯤ ꯑꯩ ꯇꯧꯔꯤꯁꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯆꯥꯅ ꯊꯤ ꯐꯥꯏꯕꯩ ꯋꯥꯔꯤ ꯄꯜꯂꯗꯤ ꯊꯤ ꯐꯥꯏꯕꯩ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔ ꯈꯪꯗꯦ ꯎꯖꯗꯅ ꯁꯨꯅꯤꯇꯥ ꯋꯥꯔꯕꯣ ꯍꯥꯏꯗꯨꯒ ꯔꯨꯖꯤꯅꯥ ꯃꯈꯣꯟ ꯊꯣꯛꯇꯕ ꯃꯣꯏꯗꯣ ꯃꯅꯝ ꯁꯥꯊꯤꯕꯅꯤ ꯍꯧꯅ ꯊꯣꯛꯄꯗꯨꯅ ꯈꯔ ꯏꯀꯥꯏꯔꯁꯨ ꯃꯅꯝ ꯆꯦꯟꯗꯕꯅꯤ ꯑꯗꯨꯗꯤ ꯌꯨꯝꯗ ꯀꯗꯥꯏ ꯊꯣꯛꯑꯁꯨ ꯀꯗꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦꯅ ꯀꯗꯥꯏ ꯃꯥꯏꯛ ꯌꯨꯝꯗ ꯀꯗꯥꯏ ꯃꯣꯏ ꯊꯣꯛꯑꯁꯨ ꯀꯗꯥꯏ ꯀꯔꯤꯝꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯣꯛꯄꯗꯗꯤ ꯏꯁ ꯀꯥꯏꯒꯤ ꯃꯤꯅꯣ ꯍꯥꯏ ꯁꯤꯁꯦꯕꯣ ꯏꯀꯥꯏꯕꯒ ꯈꯪꯗꯕ꯭ꯔꯣ ꯍꯥꯏꯔꯛꯑꯗꯤ ꯆꯣꯞꯇꯔꯣ ꯗꯤꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯅꯥ ꯁꯦꯟꯖꯝ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯩꯇ꯭ꯔꯣ ꯇꯨꯝꯗ꯭ꯔꯤꯗꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯁꯦꯟꯖꯝꯅ ꯑꯩꯒꯤ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯎꯁꯥ ꯋꯥꯗꯦꯗ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯑꯁꯥꯂꯣꯇꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯥꯏ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯣ ꯑꯥꯔꯖꯦ ꯅꯣꯡꯃ ꯐꯖꯅ ꯇꯨꯝꯂꯣ ꯑꯣꯐꯤꯁꯁꯨ ꯑꯣꯐ ꯇꯧꯔꯣ ꯋꯥꯏꯇꯤꯁꯨ ꯑꯣꯐ ꯇꯧꯔꯣ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯈꯪꯗꯦꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯔꯤ ꯍꯥꯏ ꯀꯥꯟꯅꯕꯒꯤ ꯊꯕꯛꯇꯤ ꯇꯧꯗꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯔꯤ ꯍꯥꯏ ꯆꯥꯎꯕ ꯈꯣꯠꯄꯗꯅꯦ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯁꯨꯞꯆꯝꯅ ꯇꯧꯔꯤꯁꯦ ꯂꯥꯁꯇ ꯑꯥꯔꯖꯦ ꯑꯣꯏꯅ ꯇꯥꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯥꯔꯖꯦ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯕ ꯍꯥꯏꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯁꯦꯟꯖꯝꯅ ꯀꯔꯤꯕ ꯁꯨꯖꯇꯥ ꯀꯔꯤ ꯆꯥꯛꯇꯣꯏꯅꯣ ꯕꯣꯝ ꯄꯣꯛꯈꯥꯏꯅꯅ ꯂꯣꯏꯔꯦ ꯑꯦꯜꯕꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯇꯦ ꯏꯆꯦ ꯗꯤꯄꯥ ꯗꯥ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯗ ꯐꯥꯏꯖꯤꯜꯂꯝꯃꯁꯤꯔ ꯐꯥꯏꯖꯤꯜꯂꯝꯃꯣ ꯔꯣꯖꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯒ ꯗꯤꯄꯥꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯏꯅꯝꯃꯒ ꯃꯆꯥ ꯊꯣꯏꯕꯤꯒ ꯇꯨꯝꯈ꯭ꯔꯕꯣ ꯏꯁ ꯇꯨꯝꯗ꯭ꯔꯤꯌꯦ ꯋꯥꯠꯂꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯔꯣꯖꯤ ꯍꯥꯏꯅ ꯅꯣꯛꯀ ꯑꯗꯨꯒ ꯁꯤꯟꯖꯝ ꯕ꯭ꯔꯗꯔꯅ ꯑꯩ ꯄꯨꯡ 5 AM ꯗ ꯗꯤꯄꯥ ꯑꯗꯨꯒ ꯑꯩ ꯁꯨꯖꯇꯥ ꯏꯆꯦꯅ ꯆꯠꯇꯦ ꯀꯣꯜ ꯂꯥꯛꯑꯝꯃꯤꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯗꯤꯄꯥꯅ ꯔꯣꯖꯤ ꯑꯥꯔꯖꯦ ꯕ꯭ꯔꯣꯗꯤ ꯐꯖꯔꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯑꯅꯨꯖꯤꯅ ꯑꯥꯔꯖꯦ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯄꯦꯜꯂꯦꯀꯣ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯅꯪꯅ ꯄꯨꯊꯣꯛꯏ ꯅꯠꯇ꯭ꯔꯥ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯅꯪꯅ ꯄꯨꯊꯣꯛꯏ ꯅꯪꯅ ꯀꯗꯥꯏ ꯑꯅꯨꯒ ꯄꯨꯊꯣꯛꯏꯅꯤ ꯏꯆꯦ ꯑꯅꯨꯒ ꯄꯨꯊꯣꯛꯏꯅꯤ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯄꯦꯜꯂꯦꯀꯣ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝ ꯃꯗꯝꯅ ꯂꯩꯇꯕꯅꯤ ꯎꯁꯥ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯆꯦ ꯗꯤꯄꯥ ꯑꯗꯨꯗꯒꯤ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯗꯤꯄꯥꯅ ꯔꯣꯕꯤꯇꯥ ꯅꯪ ꯑꯦꯜꯕꯤꯗ ꯃꯣꯏ ꯊꯣꯛꯅꯤꯡꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯎꯁꯥ ꯏꯆꯦꯅ ꯔꯨꯕꯣ ꯑꯃꯇꯪ ꯀꯪꯁꯜꯂꯛꯑꯣ ꯃꯌꯥꯝꯁꯤꯗ ꯃꯣꯏꯖꯥꯎꯗꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦꯅ ꯀꯔꯤ ꯍꯥꯏ ꯗꯤꯄꯥ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯊꯤ ꯐꯥꯏꯕ ꯊꯦꯝꯗꯧ ꯃꯌꯥꯝ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯊꯤ ꯐꯥꯏꯕ ꯊꯦꯝꯗꯣꯛꯎ ꯃꯌꯥꯝ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯏꯁ ꯑꯩꯗꯤ ꯑꯌꯨꯛ ꯑꯣꯏꯕꯒ ꯑꯩꯗꯤ ꯊꯤ ꯐꯥꯏꯕꯗꯤꯕꯨ ꯑꯩꯗꯤ ꯀꯤꯂꯤꯌꯥꯔꯅꯤ ꯍꯥꯟꯅ ꯑꯩꯗꯤ ꯀꯔꯥꯏ ꯑꯌꯨꯛ ꯑꯣꯏꯕ ꯊꯤ ꯐꯥꯏꯕꯁꯦ ꯊꯤ ꯐꯥꯏꯗꯗꯤ ꯑꯩ ꯀꯔꯥꯏ ꯃꯣꯔꯅꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗꯦ ꯑꯩꯗꯤ ꯊꯤ ꯐꯥꯏ ꯂꯣꯏꯔꯒ ꯈꯣꯠꯂꯒ ꯂꯨꯖ ꯈꯣꯠꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯒ ꯊꯕꯛ ꯆꯠꯂꯤꯅꯤ
ꯊꯥꯟꯊꯤꯗ ꯅꯨꯡꯉꯥꯏꯅ ꯗꯤꯅꯥꯃꯩ ꯅꯨꯡꯉꯥꯏꯅ ꯆꯠꯄꯅꯤ ꯑꯩꯁꯦ ꯑꯌꯨꯛꯇ ꯐꯥꯏꯔꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯥꯏꯅꯤꯡꯗ꯭ꯔꯦꯅ ꯑꯗꯨꯒ ꯗꯤꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯑꯩꯒꯤꯗꯤ ꯅꯪ ꯈꯪꯉꯤꯅꯤ ꯈꯪꯉꯤꯗꯨꯅꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯉꯤ ꯍꯥꯏꯗꯣ ꯍꯣꯏ ꯃꯥ ꯑꯥꯔꯖꯦ ꯂꯩꯕꯥꯛ ꯄꯥꯏꯅꯨ ꯂꯩꯕꯥꯛ ꯄꯥꯏꯅꯨ ꯂꯩꯕꯥꯛ ꯄꯥꯏꯅꯨ ꯑꯥꯔꯖꯦ ꯄꯨꯡ ꯕꯥꯔꯣꯗ ꯂꯥꯛꯇꯣꯏꯔꯣ ꯂꯥꯛꯀꯦ ꯏꯆꯦ ꯂꯥꯛꯀꯅꯤ ꯏꯆꯦ ꯀꯔꯤꯒꯤ ꯂꯥꯛꯑꯣꯏꯗꯤꯒꯦ ꯑꯩꯗꯤ ꯇꯨꯝꯗ꯭ꯔꯤꯑꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯗꯤ ꯇꯨꯝꯕꯗ ꯁꯨꯝ ꯊꯦꯡꯉꯦꯕ ꯄꯨꯡ ꯕꯥꯔꯣ ꯍꯦꯛ ꯇꯥꯏ ꯇꯨꯝꯕꯗ ꯑꯗꯨꯒ ꯏꯆꯦ ꯁꯥꯔ ꯄꯨꯡ ꯕꯥꯔꯣꯗ ꯂꯥꯛꯇꯣꯏꯔꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯝꯕ ꯏꯆꯦ ꯗꯤꯄꯥ ꯍꯧꯗꯣꯔꯛꯑꯣꯔ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯎꯔ ꯂꯣꯏꯅ ꯑꯗꯨꯒ ꯏꯆꯦꯁꯥꯅ ꯁꯥꯔ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯏꯕꯛꯇꯤ ꯄꯥꯏꯗꯦꯗ ꯏꯆꯦ ꯁꯤꯒ ꯂꯥꯏꯕꯛ ꯅꯠꯇꯦ ꯁꯤꯒꯅꯤ ꯄꯥꯏꯔꯤꯁꯦ ꯁꯤꯅꯤ ꯔꯣꯕꯤꯇꯥꯅ ꯇꯧꯕꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯔꯣꯕꯤꯇꯥ ꯑꯣꯜꯂꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯎꯕꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩ ꯆꯠꯂꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯃꯥꯅ ꯔꯣꯖꯤ ꯍꯥꯏꯗꯣꯛꯀꯅꯤꯀꯣ ꯑꯗꯨꯒ ꯏꯆꯦꯖꯅ ꯔꯣꯖꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒꯤ ꯑꯅꯨ ꯑꯦꯜꯕꯤꯁꯦ ꯊꯤ ꯃꯣꯏꯅ ꯂꯥꯁ ꯇꯣꯄꯤꯛ ꯑꯣꯏꯔꯦ ꯑꯣꯖꯥꯅ ꯊꯤ ꯃꯈꯜ ꯀꯌꯥ ꯁꯨꯒꯦ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯊꯤ ꯃꯈꯜ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯅꯤ ꯊꯤ ꯃꯈꯜ ꯀꯤꯔꯥꯏ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯅꯤ ꯀꯤꯔꯥꯏ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯗꯨꯒ ꯊꯤ ꯑꯃꯨꯕꯁꯨ ꯂꯩꯕꯅꯤ ꯃꯌꯥꯝ ꯎꯁꯤꯡ ꯃꯨꯕ ꯊꯤ ꯍꯥꯏꯕꯗꯣ ꯑꯁ ꯑꯩ ꯉꯁꯤ ꯏꯇꯥꯎꯕꯤ ꯑꯣꯜꯂꯦ ꯃꯌꯥꯝ ꯃꯌꯥꯝ ꯀꯥꯏꯖꯧꯈꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯀꯥꯏꯖꯧꯈꯔꯦ ꯃꯌꯥꯝ ꯊꯤ ꯃꯈꯜ ꯀꯌꯥꯝ ꯁꯨꯒꯦ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨ ꯆꯦ ꯗꯤꯄꯥ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯍꯥꯏ ꯑꯥꯔꯖꯦ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯃꯣꯏꯗꯤ ꯊꯣꯛꯅꯤꯡ ꯊꯣꯡꯂꯛꯄꯗ ꯃꯑꯣꯡ ꯌꯦꯡꯂꯒ ꯊꯣꯛꯄ ꯈꯪꯁꯤꯜꯂꯗꯤ ꯃꯇꯥꯡꯗ ꯃꯅꯝ ꯐꯥꯎꯔꯣꯏ ꯑꯅꯧꯕꯁꯨ ꯑꯣꯏꯔꯛꯀꯅꯤ ꯇꯨꯡꯗ ꯑꯅꯥꯕꯁꯨ ꯑꯣꯏꯔꯛꯀꯅꯤ ꯇꯨꯡꯗ ꯑꯥꯔꯖꯦ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯃꯣꯏꯗꯤ ꯊꯣꯛꯅꯤꯡꯂꯛꯄ ꯃꯇꯝꯗ ꯃꯑꯣꯡ ꯌꯦꯡꯂꯒ ꯊꯣꯛꯄ ꯈꯪꯁꯜꯂꯗꯤ ꯃꯊꯪꯗ ꯃꯅꯝ ꯐꯥꯔꯣꯏ ꯑꯅꯧꯕꯁꯨ ꯑꯣꯏꯔꯝꯀꯅꯤ ꯇꯨꯡꯗ ꯑꯗꯨꯅꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯃꯣꯏ ꯊꯣꯛꯑꯗꯤꯕ ꯗꯁꯥ ꯇꯥꯅꯤꯍꯦ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯍꯣꯏ ꯃꯦꯅꯤ ꯇꯣꯄꯤꯛ ꯑꯣꯐ ꯗꯤꯁ ꯍꯥꯏ ꯑꯗꯨꯒ ꯍꯥꯎ ꯃꯦꯅꯤ ꯇꯣꯄꯤꯛ ꯑꯣꯐ ꯗꯤꯁ ꯍꯥꯏ ꯇꯣꯄꯤꯛꯇꯣ ꯀꯔꯥꯏ ꯊꯤꯒ ꯑꯗꯨꯒꯒꯤ ꯊꯤꯒꯤ ꯋꯥꯔꯤꯅꯤ ꯇꯣꯄꯤꯛꯁꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯗꯤꯄꯥ ꯅꯨꯡꯉꯥꯏꯇꯦ ꯁꯥꯏꯁꯤꯅ ꯎꯁꯥ ꯊꯣꯡꯉꯤ ꯑꯗꯨꯒꯒꯤ ꯎꯁꯥꯅꯟꯗ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯆꯥꯔ ꯑꯗꯨꯒꯒꯤ ꯏꯆꯦꯟꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯊꯤ ꯃꯈꯜ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯃꯆꯨ ꯃꯈꯜ ꯀꯌꯥ ꯁꯨꯒꯦ ꯍꯥꯏꯕꯅꯣ ꯃꯆꯨ ꯃꯈꯜ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯅꯤ ꯃꯨꯁꯤꯟ ꯃꯨꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯀꯂꯔ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯀꯂꯔꯂ ꯈꯪꯗꯦ ꯊꯤ ꯂꯩꯕꯅꯤꯅ ꯍꯥꯏꯔꯨꯔꯅꯨ ꯊꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯊꯤꯕ ꯋꯥꯔꯤ ꯄꯟꯅꯤꯡꯗ꯭ꯔꯦ ꯇꯜꯂꯦ ꯑꯩ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯗꯤꯄꯥꯁꯤꯕꯨ ꯆꯨꯝꯃꯤ ꯔꯣꯖꯤꯅ ꯍꯥꯏꯁꯦ ꯒꯨꯗ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯗꯨꯒ ꯊꯤ ꯑꯗꯨꯒ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯁꯤꯗ ꯕꯥꯏ ꯕꯥꯏ ꯁꯤꯟꯗꯅ ꯆꯨꯝꯃꯤ ꯔꯣꯖꯤꯅ ꯍꯥꯏꯁꯤ ꯒꯨꯗ ꯑꯗꯨꯒ ꯗꯤꯄꯥꯅ ꯀꯔꯤ ꯔꯣꯖꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯒꯦꯀꯣ ꯑꯗꯨꯒꯤ ꯁꯤꯖꯗꯅ ꯑꯅꯨ ꯅꯪ ꯍꯥꯏꯅ ꯑꯗꯨꯒ ꯔꯣꯖꯤꯅ ꯚ꯭ꯌꯨꯒ ꯀꯥꯗꯕꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯇꯜꯂꯦ ꯚ꯭ꯌꯨ ꯀꯥꯗꯦ ꯍꯟꯗꯛ ꯃꯔꯛ ꯀꯥꯔꯣꯏ ꯃꯇꯥꯡꯁꯦ ꯈꯔ ꯆꯥꯗꯦꯕ ꯚ꯭ꯌꯨ ꯀꯥꯞꯄꯒꯤ ꯁꯨꯖꯇꯥ ꯕꯣꯝ ꯁꯥꯔꯨꯒꯦ ꯍꯥꯏꯔꯣ ꯁꯨꯖꯇꯥ ꯕꯣꯝ ꯁꯥꯔꯨꯒꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯇꯣꯄꯤꯛꯁꯦ ꯆꯦꯟꯖ ꯇꯧꯔꯁꯤ ꯑꯦꯁꯥꯔ ꯆꯥꯛ ꯊꯣꯡꯉꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯁꯨꯖꯇꯥ ꯇꯨꯝꯂꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯗꯥꯔꯁꯦ ꯊꯤ ꯐꯥꯏꯅꯤꯡꯗ꯭ꯔꯤꯉꯥꯏ ꯐꯃꯨꯡꯗ꯭ꯔꯤ ꯍꯧꯒꯠꯇꯕꯅꯤ ꯊꯤ ꯐꯥꯏꯗ꯭ꯔꯤꯉꯩ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯦ ꯑꯗꯨ ꯃꯇꯝꯗ ꯀꯩꯗꯧꯋꯤ ꯈꯪꯉꯕ ꯊꯤ ꯐꯥꯏꯅꯤꯡꯗꯗꯤ ꯑꯩ ꯉꯥꯛꯇꯪ ꯆꯠꯂꯒ ꯈꯔ ꯆꯣꯡꯒꯅꯤ ꯍꯥꯏꯕ ꯆꯣꯡꯉ ꯁꯥꯟꯅꯅꯤ ꯍꯥꯏꯕ ꯆꯣꯡꯉ ꯁꯥꯟꯅ ꯈꯣꯠꯂꯒ ꯊꯤ ꯐꯥꯏꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯤ ꯐꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯊꯤ ꯐꯥꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯛꯆꯥꯡꯁꯦ ꯂꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦꯗꯅ ꯊꯤ ꯃꯈꯜ ꯌꯥꯝꯃꯤꯀꯣ ꯍꯥꯏ ꯁꯨꯏꯖꯗ ꯍꯥꯏ ꯆꯨꯞ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯨꯏꯗꯅ ꯁꯨꯏꯖꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯅꯣꯛꯂꯒ ꯐꯛꯂꯪꯗ ꯅꯞꯂꯣ ꯍꯥꯏ ꯑꯥꯔꯖꯦ ꯐꯛꯂꯥꯡꯗ ꯅꯞꯂꯣ ꯍꯥꯏ ꯅꯞꯄꯨꯔꯣ
Jisoo ya Jisoo Jisoo dugagi anu ainan kum kare dugagi sujita nano kare dugagi dipa sujita good night dugagi sana sanjam na kare oh Robi bom puraga laktui ro ai dugagi Rosina thi amuba leibani iron guli charaga thi hairu thi do musin mubani ai musin mubani ba masu do kare phajabani manamsu phajabani adudi manamsu gam phajabani Rosi no kare nong ni thi phai de di kare manam namba do di kare ai ni ba kai no nang naton corona pa corona ga kare kai di manam do nang corona ga pa ni manam do phak khobot lage koi cái gì nữa chứ ta phak khobot kin na koi kwa sa gi na phak khobot lage koi du di bana su ta horo ai du gi su ta khobot lo ai nu na du o na du di bana sana sanjam bradana ngang nang dugai su elviro solo phak hogol lage bo mai dugai sai tina rj I on le ni ko chak loisan thige kari jang ni che sa dugai anu ke samna bom loira bo ai dugai itaw bin on ai re kai do lage nang on lai ri chana ji sai na ga peke toro mi duna dugai senjam pradana kare ba mangsu amuba kare mangga sui amuba asangba kanba langba mahi oina chumbro arse cái ai kia lui je cái thì thi vai với tổ biết bố lì thì người si tuổi je thi mà khal hong sui puk nungai tờ bagi thi na mahi lang bani puk ek pai thi na manap yau bani is loi itak tawraga aduga kaisum tawdabai thi na kan bani ai are sa rodi nang mayam chắc chắn là bố chắc chắn mayam chắc chắn là bố ai chắc chắn là cái thi vai bây giờ đi sẵn đi rồi thế là cái nô ai thế không thể này mayam chắc chắn là bố chắc chắn thì mà mang thi vai bây giờ đi sẵn thì hồi đấy ai cái RJ GLB xin ngang mi ai nào cái này ninja là cái này cô na rồi đi chắc cái lối phổ lát à ni nói Robi bom saba lối đi bố ai rồi cái chế bên trên RJ LB lối là si Tuni nga boy je jam nga linang di nga CLB lo si ay no ay thar di kare matam ga jeng de ka ma matam na loi do no na khang de du kara matam loi bo no bi ise penye tum di tum waram mani ngasi puska kare pani puri cha waram mani nang ai khange hôm nay chưa kể nó này mobile thế này thì cái sản phẩm bazar là anu sister cái rồi tin cái đar je phanglang dal nap kanu chum malia ấy đi chum ní này rồi gì nó ra thế không hello nhìn nó còn hello đar je phanglang nap kanu cái đar sanjam bom loi sanle naba paisa mấy cái đấy naba bị hay cái này nó không luôn
Thấy mà mùi à? Nó bùa, nó bùa à? Thấy mày ăn đồ rồi chưa? Này thì Ừ? Hi. Thấy mày lép bùa, nó lép bùa thì uống chưa đấy? Thấy mày ăn đồ không? Ay, slip ka na sila. Ừ? Slip ka. Lép bùa. Ừ. Ate palo. Hi, ma'am. Si Komsari. Mày ăn con dơ đi. Con dơ đi hay hả? Chale. Hali juga pamu. Nga dan sanjam bo mai sana to kai ai lai ko ai to kai sanjam mon ai pai ken robi ina lo se lao dia. Rồi đi nako. Rồi to kai ni ne ko le lao ni ne ko le nan ta kai ken ma hang ge lao. Robi arjena nang tong na la phalang da napli do urabo ai. Robi arjena nang tong na phalang nam ni urabo ai to kai lao chen di ba kam do di ai to kai anu na kare chena di pa good morning and ga char penja anu gi nangi nakon changbi do ai ga nakon changbi kadai gi no ai kare nakon changbi do kadai gi no ai ga rodina anu houdri ai kai nang nang sai elbi do kana gelbi da lai no anu houri ai acha houri ai ba niga shudita na niga gi dipana kare anu good night morning niga gi che penjena pam dani ai niga gi robitana da sanjang paraklo ai niga taw bi anu amuk tang hai go ai hai ko ai kaino hai wai je thi gi wari se loisalasi ne mangda phuba thi na chai dani ai dar je loire he na si ai rodina dar je bimol ro sikor ro kaino chari do yenge ai kepi ni kepi kamla pasan ni tu cái QR code video ko robi ai dunga gi usana kare lora bo anu ai dunga je lwi se thumbnail da thi oina thamu ai dunga lore che usai dunga gi robi dana QR code leite ai dunga nu chena kare che penjai Gatong din na. kai tung ni Papa. Naling ka no. senjam na kare che penjai nangon nang da napuk to pani puri chabai kari che penjai nangon Papa lepke. angdro nangon da ngangdro nang pani puri chabai jo dugai senjam brother ga eliba pirang o robi eigi di loina lei disam yai robi je samu yai dugai da senjam pen card lei atei di leite doktor nupi do nungsi he to doktor nupi to jalai de Kadai. nang ni doktor nupi ai Kadai. ni na nang ni Asya Dr. Nupi. ne pau cheng kan asi kino si je r I. ti le kan r lo kino I lo ka. ti kino Kina. si I. o O. O. si le kino Sige. double s Double S. y Y. rozi Luigi. Lobi tana kare mata thubi mama su laglo hairo ai dogagi anu na kare ba hai be ma Asya Nupi. comment cheki dore kala mani na laute udara phadana nonda chale lo tu chale lo Hi. hai mayam Tao đâu đi. Papa. Nang smile na din na this morning. Smile na. dugai hai mata thoibi ai de ni na dugagi rotina kare frog yam phajai mata thoibi ai dugagi dipablang hello mata thoibi ai to hello ai hai ai ro dugagi rozi mata thoibi ai dugagi to bina mata thoibi au mata waina hai mata thoibi to mata thoibi ha lep con u kai lep to gi sigai ni phami lep ja ba kedro Lata pe bade chani hai chole
nang isay soglo kray mal pieng itu sau jenge मार पिएंगे hmm गाना था के ai isay dara kanu momit kray che momita welcome che momita hai maja thubi hai maja thubi la ni na hai maja tu kare dugai ta wina momita welcome dugai ami tuna che momita welcome dugai che momita chak charabo ai dugai dipana welcome momita dugai momita wai che na kare anu robita hai ai nungai ri bo ai dugai rojina kare che dipang Gumawa wai dugai momita che na kare ba hai dipai senja madana ngaubi pen card na kadau hai no income tax department nate ne he मार aha पिएंगे gagi RJ LB loki सब roi मार पिएंगे dro ai थोड़े ung kya tare LB ngata na lo chala ni gagi che usana kare pa sujata thi na thamadi koima loirani ai KP hau bani ai itao asalota thongalo hairo itao bi jenge hairo mưa xài liền mà माल पिएंगे हम तो माल पिएंगे मंगरी कर बाटी में माल पिएंगे हम तो माल पिएंगे माल संगे चखना और बीड़ी पिएंगे जहाँ जहाँ मेरा वही हमर डेरा अरे मंगरी कर बाटी में डेरा सांझ डेरा अरे जहाँ जहाँ मेरा वही हमर डेरा अरे मंगरी कर बाटी में डेरा सांझ डेरा umurodi tumani ai dusana mamita welcome dusana che dipan che usa do dusana da sanjam te di le tere ne nuna ke romi som khara nungai di ai dugi che usana dipan tum ning garabo ai dugi maya mai chak chari ai dugi sanjam radana kare na nang yamna phangni robi ai nang yamna pangni robi ai bija mutalo jano da son na to jalo kopi cha ni पागल पैसा पिचोनी che mumta kari jang cha ke dugi che mumta na hai usa dugi dipan art pro ai good night ora ke bye bye mata thubi bye bye dugi da senja mai no ga dugi cha pen ne bede num sibi ai dugi da mata thubi mama su thoglo lo ai hai ro thongwai ro dugi mumta na mayam kari hinchang cha na ge ai dugi dipana kare me chiche usa nasi ware aduna tatluba tumning mana good night robina ai tumning e dugi nuna nu themba chakharabo robi dugi anuna bom dipana mayam good night bye bye dipa good night dugi chamomita robi ai pokora thongi ai dugi sanjam nang ai dugi tamna che momi leiribo ai dugi nuna ai di themba hite sanjam robi ai duga char benjina as bede hai toba heire ai duga gi mamja tana leiri la iro ai duga jana che momita lakle ai duga sa chana mata thobi ai duga gi rujina good night maya mai duga momita na wani robi ai duga sanjam radana kariba anu themba heitradi kadol khaidoklu robi nangsu Minta mana Rozi ngai kohe ai dugai senjam radana Rozi tat khinu ai dugai usa chena good night Rozi and dipa dugagi chenu na kare yam phajai he bema se ai dugagi robita kitena Rozi dugai cha penjena as wa bede ai good night Rozi dugai senjam raje na cha nupi se semba yaudri short video sembiu ai share bodia short for use to de dugi siam dam na to di sathan usa chondro ate na chanu pi se semba yaudri short video sembiu ai
Ruby thoklege ko ai dugi chai penjene ate elbi loi kidoi dro loi dorani anu talasi isu ware ai dugi senjamna anu chakhinu ngai khone ai dugi anu chena senjam bro ware Ruby laklo ai ma loi ja khare ne pumi hom tale mayam se wara mane loi tho kare Untuk Bide sonda budo kabel sonda budo Udah to to Coba sekali itu. ah siga tan mu bakal bisa lagi elbi se Kabelnya Kabelnya usa kari jang udui sunna ma ai chattiri ko ai chalo kana mayam tumni ngadi chalo yare loi chalage no chalage hai di loi sunta bani na dugai mandeko anu waba dugi senjam badana kara anu ka ka dugi tena Robi khara pobiu ka tongning de ai dugi jo sana che masai gi hawai jato thongba pung ka dare pung gara minit taruk lo lo chala kani pung ga do lo chala ga garo moigi wari loi bada loi na chat khare ate ade kari mathal no dinar gi che ai mathal khang ne khoi kari mathal no chipati kai jang no o nga thongi je anu nga ga iron ba bai ta wai de mayam se tumninga mane gi elbi se ong ga tam tumninga ngatra nak khonoi nakho pungani phan de manoi nakho loi nu to thong na khonoi na pungani leiba ngamdaba noi nakho ai pai bi ge na anu ai dugagi anu na Robi naikho ai dugagi senjam nai ba Robi ai dugagi anu di senjam pobi ni hai re ai dugagi chodan da senjam kari senjam nang leheu kho ai dugagi tamen da senjam ai gi bom sa ba lo diri na nang ya kadro ma Robi ai dugagi senjam na Robi da pohan do ini ai o duri masa bu kara lengam de nang na po duri garai senjam bada nang kara ani do nang side ta ani do poro nang na po bangang mane du dei khangi side ta ma da sonda oiron da mana jet ron da pora pujalo dugi ngairi Robi dugi oke da senjam ai Robi mama ai no ka jeno kana kapi de keno dugi sai jena krai ba Robi ga anu ga noi ani pobi ro senjam do Robi ga anu ga noi ni na pobi ro senjam do muina hangang mudra muina bu che usa ai di phailang phai de thilang phai de
그 이제 누나 그래요. 아제 로비나 치킨 사랭 짜리도 아두기 까나드레 까나드바니 나이 그쪽 나이 manung da loi push belun da mana kare palm sa belun ni ju je char su kare karim manung da kare energy lai ta ba mi ni ju cái singa lifestyle là ấy là gì với mà hadi ka la ka ấy là gì mà Robi makal kaya ano hayro uwa dungi senjam pradan Robi chambada kombane dungi ita mina anu ay no kana dungi ita mina singa ay dungi arte good morning ay nakon bide jo sana singa tumning na layu tumi singa tumin na layu ay jo sana ay ba den ahoy arje ay duga arje ôi khi ni phu mà đi mấy khu cam bớt đi phải coi ngay mấy khu đây nè push lòng thà bây giờ sống đồng người singa lại xem là cái ấy mi se siga lại làm ấy mi se siga lại làm mẹ ấy na thì bây giờ qua đây coi nang ngasai thiru rai je singa nang ngasai thiru lo ba je la kai koi lai ma nang je phang da na singa lai ma nei thi ba da wa re ko ayo o siga ne le da mi na tra ma je je u sa na ka nei ba je u sai no ka ne do ga anu je na no ka ne do ga ta singa chắc ta đâu vậy đừng chia nữa mày đừng tao nhá vô mày thì đừng singa là cha đấy rồi bị tai đừng nuôi trên là cái lifestyle si wa lifestyle se wa ra bani mai mi se thì mai mi se thì vào đấy last RJ की करी है इन्हों तो ले रहे मैंने तो कर रहा है फांसी डाल पन ले रहा मैं आई से नहीं है singa si som dagi lakpa mali है माँ से करे मी थी फंग देना सोंदा लाई नहीं माँ सोंदा ले रंग मने आबा इस मी से lakte ngai le sai de khala mi se कहीं lakte जुक बोय ना लकाई थी को लगा लास्ट आरजे काई नु आई तो गई लाई ने बसी मा लाई से तो आरजे के सिगले रे मी आबा माई तो cái chen nu chắc xa rồi bố तो cái ita mình đã sinh ra lôi đi पैसा lấy tiền nó cái đúng là cha re lifestyle तो cái singa na cái bớt chế usai na तो कोई सा anh em cái anu trên cái lifestyle đi cha rồi तो cái sinh ra na nâng cái पैसा से ai người ta kanano nè thì đi đuổi kana thì tu lại chứ udra mi kana lại chứ udra chao sang lại chứ udra sen kini ne ai do cái singa lại sana che anu ai fish curry online dagi ai không क्या तारे मैं आप लोग चले से जो दी good night rồi chứ mày good night bye bye không ngờ gáo तारे người ta mình singa kanano thì đi đôi chúng không ngang mà đi mà kana thì đi đôi rồi singa lại xem là không ba mi không ba mi là không chơi ni quậy người nuna bye bye người nu kanano thì đi chơi mi ni mi thì đi vợ aje no good night मैं शाउरी ने शायद ही था मी से करे वाह रे आई ने मैं हमसे अदु की लोचा लगे आए बा मैं हमसे ngai बता वाह रे ओके गुड नाइट आई सिंगना हाउरे चे अनु आई दो अनु ना लाइफस्टाइल की मिनी रोबी लाइफस्टाइल
लाइफस्टाइल की मीनी रोबी है लाइफस्टाइल की मीनी खंगे लाइफस्टाइल की मी से कनानो आई तो खंगे इशू ताबिना ममिंग दा हायरा उने ममिंग ता हायरा उने आई मयाम गुड नाइट हायरे चौसाना दो इतना चौसा चतपा यारो है थांग पे lấy lính mà mình lấy đó cho nên mà mình chắc rồi căng thế gì quay nó ngay đuổi ấy rồi cái nu robo tum tum do robo ai rồi cái nu chân sanjam bom do kukin ta mung tang thadaru ai rồi cái sanjam radana anu ai jauh sa tum ning le ai rồi chính là robita mi kanama chatpa ya rồi hai ruko mi kanama chatpa ya rồi hai ruko thiên này mi sẽ mi tara sú lấy rồi mi sẽ cana cana nó mi lấy rồi mi sẽ mi còn lấy rồi mi sẽ singa nang hai singa nang hai rồi hmm cái bom thì khá mà da ya thì pi ba ya anu hai thì ta mình anu chatla si singa mi leite hai de to cái na cheusa je libi learning da re wari makha lauthari aidi chalani mi che mai hauri ai senjam o ai to cái anu jena robi lak lo ai to cái singana aina thirido chicken asai pamban kre chicken asi pamba mi nyai aje wa diri boy wa diri je pung 12 bo lei ngamani dui je nagara digi senjam pradana karai ba anu ising chai salu ai dugi singa na karai ba che anu ai sau kore dugi che usana ba anu ai suni chalasi ro phak phagod lage ai anu su vai si chalo anu su vai si chalo ai dugi senjam pradana karai ba aje wa de mi konthok raklo kre mi kontharak le ai kontharak le ai dugi momita chena karai ba singa hai dugi senjam pradana karai ba hai asa dugi anu chena lifestyle ai dugi momitana chicken kanano ai chicken leg piece ni chicken leg piece dugi singana karai ba momita chak charo bo ai dugi asa chena aje gi matam yaudore isi matam bung baro dani ye wale che gi matam singana Robita esu Robita se aina thiruba ko yarabo Robita se aina thiriba ko yarabo ai matam maham chana je phang me aje gi kare lb da no gai je momita na kare ba chare singa di charabo ai do gi senjam pradana kare ba anu chatpa yaro ai robi noi ani duga ni tao bina kare ba singa sengkilo ai duga gi anu jana cheusa ai wai kitpa horo ai duga chare momita fish curry online dagi chai ai duga gi ei ma senjam pradana kare ba ke tu retry ai ne chapra ma ai ne chapra khang de ne duga gi ngasai su kauki tasu ta ngasai kauki su tabi de sa da senjam mana maya ka sangana nuna aje kare ba aje फांसी दा लाइफस्टाइल की मी लौरे मी लौना ले रहा मैं आया लौरे चला दुगी जब नचिंगा ऑनलाइन द फिश करी हाउ ग्रो है दुगी चिंगा ना हो यारे रोबिता है दुगी सारे ममिता ओ है के ममिता ना चिंगा ना सन यामना हाउजन दे बो रोबिता है यामा
ꯍꯧꯖꯟꯗꯦ ꯕꯣ ꯔꯣꯕꯤꯇꯥꯏ ꯑꯗꯨꯒꯤ ꯇꯧꯕꯤꯅ ꯑꯅꯨ ꯆꯨꯞ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯧ ꯁꯥꯅ ꯑꯥꯔꯖꯦꯁꯦ ꯋꯥꯔꯤꯗ ꯆꯀꯥ ꯂꯝ ꯗꯔꯝ ꯂꯈꯔꯤ ꯆꯥꯛ ꯂꯥꯝꯃꯝꯗꯔꯦ ꯍꯥꯏ ꯏꯆꯦ ꯉꯁꯥꯏꯗ ꯆꯥꯛ ꯆꯥꯔꯤꯅꯦ ꯄꯨꯡ ꯀꯔꯦ 5ꯗ ꯆꯥꯛ ꯆꯥꯔꯤꯅꯦ ꯉꯁꯥꯏ ꯑꯗꯨꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯦꯕ ꯁꯤꯡꯉꯥ ꯍꯥꯎꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯏꯁꯤꯡ ꯂꯥꯏꯁꯟꯅ ꯆꯦꯑꯅꯨ ꯍꯥꯏꯅ ꯖꯒꯣꯏ ꯁꯥꯔꯦ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯀꯩꯗꯧꯕꯤ ꯑꯌꯨꯛꯇ ꯆꯥ ꯊꯛꯄ ꯂꯥꯛꯂꯅꯤ ꯑꯩ ꯁꯤꯡꯍꯥ ꯂꯥꯏꯁ꯭ꯔꯦꯜ ꯑꯣꯟꯂꯥꯏꯟꯗ ꯍꯥꯎꯕ ꯋꯥꯠꯂꯤꯍꯦ ꯍꯥꯏ ꯑꯣꯟꯂꯥꯏꯟꯒꯤ ꯆꯥꯅꯤꯡꯗꯦꯗ ꯆꯤꯛꯀꯟ ꯀꯔꯤ ꯀꯔꯤꯁꯤꯡ ꯆꯥꯅꯤꯡꯗꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯑꯣꯀꯦ ꯗꯥ ꯁꯤꯡꯖꯝ ꯂꯥꯛꯑꯣ ꯍꯥꯏꯗꯨꯒꯤ ꯁꯥꯏꯁꯤꯅ ꯑꯩ ꯁꯪꯗꯅ ꯇꯧꯔꯤꯅꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯅꯨꯏꯆꯦꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯐꯤꯁꯇꯣ ꯁꯔꯦꯡꯔꯣ ꯔꯧꯔꯣ ꯔꯧ ꯃꯁꯔꯣ ꯍꯥꯏ ꯏꯂꯤꯁꯥꯔꯣ ꯍꯥꯏ ꯁꯤꯡꯍꯥ ꯑꯩꯗꯤ ꯆꯥꯖꯗ꯭ꯔꯤ ꯍꯥꯏ ꯑꯩ ꯆꯥꯛ ꯄꯨꯔꯛꯄ꯭ꯔꯣ ꯍꯥꯏꯗꯤ ꯍꯥ ꯑꯩ ꯀꯩꯅꯣ ꯆꯥꯛ ꯆꯥꯗꯣꯏ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯆꯦꯅꯨ ꯔꯧꯅꯤꯗ ꯊꯋꯥꯏꯒ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯁꯤꯒ ꯀꯩꯗꯧꯔꯒꯦ ꯆꯦ ꯏꯁꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯗꯅ ꯑꯖꯩ ꯕꯥꯏ ꯑꯣꯔꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯒꯤ ꯁꯤꯟꯗꯝꯅ ꯔꯣꯕꯤ ꯆꯥ ꯑꯉꯥꯡꯕ ꯑꯗꯨꯗꯒꯤ ꯆꯦꯅꯨꯅ ꯃꯌꯥꯝꯁꯨ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯒꯤ ꯑꯗꯨꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯣ ꯑꯗꯨꯗꯅ ꯑꯅꯨ ꯑꯩ ꯊꯝꯃꯒꯦ ꯆꯠꯄ ꯑꯅꯨ ꯑꯩ ꯊꯝꯃꯒ ꯆꯠꯄ ꯌꯥꯔꯣꯏ ꯌꯥꯏ ꯑꯗꯨꯒ ꯁꯤꯡꯍꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯁꯨꯇꯤ ꯂꯥꯛꯄꯗ ꯔꯣꯕꯤꯇꯥꯅ ꯔꯣꯕꯤꯇꯥꯅ ꯏꯔꯣꯟꯕ ꯆꯥꯅꯤ ꯔꯣꯕꯤꯇꯥꯒ ꯏꯔꯣꯟꯕ ꯆꯥꯅꯤ ꯍꯥꯏꯔ ꯀꯩꯅꯣ ꯏꯆꯦ ꯏꯁꯥꯅ ꯀꯔꯤꯕ ꯍꯥꯎꯇꯦ ꯍꯤꯟꯖꯥꯡ ꯉꯥꯏ ꯏꯆꯦꯅꯨꯅ ꯀꯔꯤ ꯔꯣꯕꯤ ꯂꯥꯛꯂꯣ ꯍꯥꯏ ꯑꯣꯀꯦ ꯗꯥ ꯁꯤꯡꯖꯝ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯑꯣꯀꯦ ꯁꯤꯡꯍꯥ ꯂꯥꯛꯂꯣ ꯋꯦꯜꯀꯝ ꯁꯤꯡꯍꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯅꯨ ꯌꯥꯗꯦ ꯀꯣ ꯍꯥꯏ ꯑꯗꯨꯒ ꯃꯣꯃꯤꯇꯥ ꯏꯆꯦꯅ ꯑꯦꯁꯥꯔ ꯀꯔꯤꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯝꯃꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯑꯗꯨ ꯏꯁꯥꯅ 2 hours ꯑꯣꯏꯔꯕꯣ ꯍꯥꯏ 2 hours ꯑꯣꯏꯗ꯭ꯔꯤ ꯏꯆꯦ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤ ꯑꯗꯨꯗꯒꯤ ꯁꯤꯡꯍꯥ ꯁꯦꯟꯖꯝ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯁꯥꯔ ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯂꯤꯗꯣ ꯍꯥꯏ ꯏꯆꯦ ꯏꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯣꯏ ꯃꯌꯥꯝ ꯇꯨꯝꯅꯔꯣ ꯃꯤꯀꯣꯞ ꯊꯣꯛꯄꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏ ꯑꯗꯨꯒ ꯁꯤꯡꯍꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯔꯣꯕꯤꯇꯥ ꯑꯗꯨꯒ ꯌꯥꯅꯨ ꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯑꯩꯈꯣꯏꯁꯨ ꯑꯥꯔꯖꯦꯒꯤ ꯐꯥꯁꯤꯖꯥꯜꯗ ꯂꯧꯔꯦ ꯍꯥꯏ ꯐꯥꯁꯤꯖꯥꯜ ꯏꯆꯦ ꯑꯩꯒꯤ ꯐꯥꯁꯤꯖꯥꯜ ꯅꯣꯏ ꯂꯧꯔꯕꯅꯦ ꯑꯥꯔꯖꯦ ꯅꯪ ꯆꯥꯛꯀ ꯂꯥꯝꯂꯝꯃꯅꯤ ꯍꯥꯏ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛꯇꯣ ꯀꯔꯤ ꯍꯥꯏ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯆꯥꯈꯤꯕ ꯑꯩꯅ ꯄꯨꯡ 4 5ꯗ ꯊꯕꯛꯇꯤ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯈꯤꯕ ꯑꯩꯗꯤ ꯂꯥꯛꯑꯒ ꯆꯔꯥ ꯋꯥꯜꯂꯦꯕ ꯅꯨꯡꯊꯤꯟꯗ ꯆꯥꯔꯒ ꯁꯨꯝ ꯀꯔꯤ ꯍꯥꯏ ꯄꯨꯡ 10 11 12ꯕꯨꯗꯤ ꯁꯨꯝ ꯂꯩꯕ ꯉꯝꯃꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯅꯨꯡꯊꯤꯟꯗ ꯂꯥꯛꯑꯒ ꯆꯔꯥ ꯋꯥꯠꯂꯤ ꯃꯄꯥꯟꯗꯁꯨ ꯆꯥꯔ ꯂꯥꯛꯏ ꯑꯗꯨꯒ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯁꯨ ꯆꯔꯥ ꯋꯥꯜꯂꯤ ꯌꯨꯝꯒꯤ ꯆꯥꯛꯇꯨꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯕꯨꯛ ꯊꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯒꯤꯗꯨꯗꯤ ꯑꯩ ꯃꯕꯨꯛ ꯖꯣꯇꯣ ꯆꯥꯔꯁꯨ ꯃꯄꯥꯟ ꯆꯥꯔꯁꯨ ꯌꯨꯝꯒꯤ ꯆꯥꯛ ꯈꯤꯇꯪ ꯆꯥꯔꯁꯨ ꯃꯕꯨꯛ ꯊꯜꯂꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯁꯤꯡꯍꯥ ꯀꯥꯟꯆꯤ ꯆꯥꯕꯗꯤ ꯌꯥꯕ꯭ꯔꯣ ꯀꯥꯟꯆꯤꯗꯤ ꯍꯥꯎꯏ ꯑꯩꯗꯤ ꯀꯥꯟꯆꯤꯒꯤ ꯃꯨꯛꯕꯥꯡ ꯆꯥꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯀꯥꯟꯆꯤꯒꯤ ꯃꯨꯛꯕꯥꯡ ꯃꯃꯥꯡꯒꯤ ꯃꯨꯛꯕꯥꯡꯗꯒꯤ ꯀꯥꯟꯆꯤꯒꯤ ꯃꯨꯛꯕꯥꯡ ꯂꯩꯔꯝꯒꯅꯤ ꯀꯥꯟꯆꯤꯒ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏ ꯉꯥꯔꯤꯒ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏ ꯃꯌꯥꯝ ꯆꯠꯂꯁꯤ ꯌꯥꯔꯖꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯆꯤꯆꯦ ꯀꯔꯤ ꯆꯤꯆꯦ ꯆꯠꯈꯤꯕꯩ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯤꯅꯤꯗ ꯑꯣ ꯆꯤꯆꯦ ꯂꯥꯛꯑꯝꯃꯤ ꯆꯠꯈ꯭ꯔꯕꯣ ꯏꯆꯦ ꯑꯣ 2 hours ꯑꯣꯏꯍꯜꯂꯣ ꯍꯥꯏ 2 hours ꯑꯣꯏꯗꯣꯔꯦ ꯏꯆꯦ ꯃꯤꯅꯤꯠ 3 ꯋꯥꯠꯂꯦ ꯑꯗꯨꯗꯒꯤ ꯁꯦꯟꯖꯝꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯆꯠꯂꯕꯣ ꯍꯥꯏ ꯃꯣꯔꯣꯛ ꯄꯤꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯁꯤꯡꯍꯥ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥꯅ ꯄꯤꯖꯕ ꯑꯩ ꯂꯣꯏꯅ ꯌꯥꯖꯔꯦ ꯀꯣ ꯍꯥꯏ ꯑꯗꯨꯒꯒꯤ ꯏꯆꯦꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯈꯤꯒꯦ ꯑꯣꯟꯗ ꯂꯩꯒꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯡꯍꯥ ꯊꯨꯝꯒ ꯆꯥꯛꯀꯗꯤ ꯊꯨꯝꯒ ꯆꯥꯛꯀꯗꯤ ꯍꯥꯏ ꯊꯨꯝꯒ ꯆꯥꯛꯀ ꯆꯥꯒꯗ꯭ꯔꯣ ꯍꯥꯏ
the momita wai chena kai o wai du ngai singa lai phela ai loina yai robita ai du ngai cheu sana kai ba mayam na hak lai ki si 2 hours ha ba ga pai thokara si ai wal pai pai thokara si anu chena kai ba senjam nang marakta ai heng thungba kanji chage piu ko ai che ja kai ai LB tawlaroi ko mayam ai LB ngasina LB lo salaga ai khale ko mathang adi LB tawlaroi mathang dai mayam video ina la ni dubai mana ai LB tawlaroi mathang digidi mayam su kai ju LB tawning dai je LB taw ja kai sum kai matam len ba oina LB tawra ko ni ko ai ta dei manipur gi rang sana kai aina mukbang ga to bo se marang marak ta tawrak ko se kai ai ni video se kai nom ba thangat di kai down ta gi ni na du da ma ta ina video mayam thalak ko ni du gi mathang du khang de mukbang to ga da to roi dra du di kai khang dri mathang ta kai nom phadok tawrak pa su jai hai di kai ni channel se kai video thangat di mayam na sum kau thora ni aba channel se ai gi channel se du da ma ta mayam ai lei hai na mayam na sum kai uthok pa hai da re ko ina mukbang marak marak ta sum mukbang to roi se yamna hauna chaba khola ta ro sum normal cha ga sum mukbang to ri ni kai jam ta ai view pa ma to ina te ai gi channel se kai ai hing sanu ai na sum mukbang to ro ko ni na to ro i do hajik ti ai view ga karim pam de at least channel hing na lai sanu ai na mayam na khang sanu ai na do ma ta ina mukbang to ro ko ni to gai su jam na LB to ba khot pa se LB se ha ri to de handak marak ta ni na LB jam to ri se upai le ta na LB to ro pa hai ta re adu da mata mayam na kare ina mukbang to ri du gi LB to ri ar je mana LB to ri monetize to ros mana LB to ri aina nu mai warau su warau nu mayam na su kare ai su khangi sana su khangi ina LB to ri mata mayam gi to bo matam dai ne LB to su mayam na su nungai ro kai da mata ai di aina monetize to ro bani na mayam su kare ai gi makha da leiba mayam su kare monetize to do ne moi da mata support to bai se aina yam pa mi kai da mata ai khang de ai di mayam na kare ngasi aina khangna ba mayam se che mayam leiri che ai sunu ai gi tau bi che leiri anu mayam lei se moi jo ji kare channel pic pani na moi so grow ro ai nei so mai pa ma ga mayam gi tamata LB da la ga matam manga la ga mayam gi tamata support to bo se asi ta ne to bi se tai karim ge gi kare isa gi kare kana bai damata karim khan de ai di mayam su kare khara chau sono mayam su kare wa bo do phangja sonu ai na si gi damata ne khara mayam da support to bi se ai karim no te gai di ngasi na last LB oi tare ko mayam ngasi ai mathang de LB to ro roi mayam na su kare ai gi video da oina sum phanga ra si mayam du gai kana kai jaga du gai pu ko du gai mamita na LB lo ra bu ai LB lo ra ni kare ai gi du gai sa jana robi singa ai gi tum loi khara mani du gai nu na che usa hoi singa na hajik lawo hai ro robita du gai ja de sanja mai no kai du gai singa suti la da lagro du gai robita hoi la ke du gai robita bina singa ai di chak koi da roi singa ai ni chak ko roi roi da du gai singa lai sana robi tum yam na thong khara mani du gai nu chena mukbang to doi ro ar che hoi ei krai mukbang se khang de mukbang se nuti gi di to bang am roi ko sung hajik handang mara kham tam na khara hai tare khara nong pha dok sum du mai to ro ni sumai na kare Manipur se kare malai ba ki kare khara inga ga tap tam na sum continue ina to ro kwa na du mai to ro khani haji di sumai na nuti gi di mukbang to bang am roi du gi da sang jam mai na no ga du gi singa na ko kauni ro bita soi da na du gi singa na onu yangu hoi ar che ga du gi singa kai dai da koi du ri ke na no da hoi video thanga lo o ai du gi singa la se anu hoji kai da le ke du gi singa la ro bita kai da ko hai nu nang du gi sin jam jau roi da ai mukbang haina de du gi hojik bam dani ai du gi ro ta singa noi gi jum kadai da no ai du gi singa senjam brother robi ai na kap du gi anu chena lifestyle chuti lore du gi singa robita ai silchar du gi singa okay che anu mongolpur da halli ai du gi singa silchar kadai mafam da kongdoino anu ai ga kongdo ai du gi hoi lifestyle ai du ga te
nache chatlage mayam su good night hoi che good night Isu ngasi agrai marang to sum video thangalo channel do grai pamuina ek kare kanu le ti ke be ti Because anu kana robi aina ka because kana koi ke hotel afam ba maham dai because che mommy good night monita kaida singana ai ba because singa ai hotel gi cha de ai because ita bina momita good night because adu gi noida oina ko ro ai pot loina pura gule ko ai because singa hojaroi momita na good night robi ai because singa na andunga kaide hoi mayam elbi jalo salasi Aduh mayam ngasi kira mayam lakpa thank you ai da mata mayam fai support to rise thank you duga gi ayo su kira angam ba mayam du fai support to kan channel bai ba ai mayam tu che nau mayam tu le ko no mayam du mai lai support to kan kering kan no duga gi mathang de ya tai lb to ro gi ngasi na lb lo sala ge mayam adu mayam na kariya sung mai na support to ro mo mai support to mai na mathang mamang mai na mathang na mai support to ro video jan la ge mayam Itu mayam selesai tu mayam kunai udah sih. Ay LB lau ya na mayam LB dah lakan lau ya na kan kan ko ay LB lakan ni tu lagi. Ay lau ya bai gi sa gi LB to ro ya ba. Pungani hele mayam lo selesai good night to ro sih. Mayam good night happy mo lo selesai. Channel kaida dugai okay good night ita be good night mayam singa lifestyle bro good night dugai senjam brother good night mayam good night ro ko dugai sa je good night ichi sar ge lb pung ba do le na to ri lakani itao asalota jangalo hairaga jangalan dare ai gi video da oina jengo ai video da oina jenga se dudi mayam Uting mayam good night robi anu singa je bye bye mayam singa brother ai LB da lakpai da thank you ko jam kuira matung da LB da lakpang khang da mayam mamang de LB da mana u de ngasi mana lakpai da nusi mana gi video da mai lakpiro ga gi video da oina la si ko mayam ai di grai LB di mak to ro ai ai LB thado ge ke je usana okay good night oirasi marang marak live sum to ro aje ai che ta LB je to ro je mu video ida la ke dugai che usana hoi bye bye dugai singana mayam good night dugai kana che sa nahak tang jao ge heng di school le ko ai hoi mayam good night ro ko mayam bye bye agi LB da lakpai da mata thank you dugai gi next kare ai video da mayam kom phang ra si di dugai aje ai di mi thi bani ko ai hoi amanang mi thi bani kare khangya em gai de ai video do thulau ko ai video thunang gare handang marang lak ke singa lifestyle ke doro ge nuai ta baga lei bro ai video lak ki kana lau ai video thulau marang ma ta lao bye bye thamage